ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅꯀꯣ ꯑꯩꯁꯨ ꯃꯤꯒꯤ ꯁꯨꯝ ꯍꯥꯏꯕ ꯏꯟꯕꯁꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯀꯣ꯫ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯁꯥꯡꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯁꯥꯡꯃꯜꯂꯦ ꯅꯪ ꯋꯥꯔꯤꯗꯣ ꯍꯥꯏꯕ, ꯑꯗꯒꯤ ꯈꯔ ꯍꯦꯛ ꯇꯦꯜꯂꯒꯅ ꯑꯁ ꯅꯪ ꯋꯥꯔꯤꯗꯣ ꯇꯦꯟꯃꯜꯂꯤ ꯄꯪꯄꯥ ꯄꯥꯁꯟꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯛꯄꯕꯨꯗꯤ ꯅꯠꯇꯦ, ꯁꯨꯝ ꯃꯔꯛꯇꯀꯣ ꯑꯩꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ, ꯑꯩꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯛ ꯅꯨꯡ ꯈꯪꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯏꯌꯣꯡꯗ ꯏꯇꯧꯗ ꯈꯣꯟꯖꯦꯜꯃꯛꯇ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯗꯅꯀꯣ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯏꯀꯣ꯫ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯔꯖꯥꯠꯅꯣꯅꯦ ꯀꯥꯏꯅ ꯌꯥꯝ ꯈꯟꯖꯔꯝꯃꯦꯕꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯏꯗ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯖꯔꯤꯅꯦꯅ ꯈꯜꯂꯦ꯫ ꯑꯁꯨꯝ ꯐꯣꯡꯗꯣꯛꯏꯖꯥꯅꯤꯀꯣ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤ ꯑꯃꯗ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯡꯉꯦꯀꯣ, ꯂꯥꯡꯕꯗ ꯃꯌꯥꯝꯗꯤ ꯈꯔ ꯀꯥ ꯍꯦꯟꯗꯣꯛꯄꯗꯣ ꯑꯣꯏꯌꯦ꯫ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯈꯔ ꯂꯨꯅ ꯇꯤꯟꯅꯖꯕꯖꯥꯠꯅꯤ꯫ ꯑꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯋꯦ, ꯃꯥꯁꯦ ꯀꯥꯔꯥ ꯑꯃ ꯍꯦꯜꯂꯒ ꯈꯔ ꯈꯠꯄꯖꯥꯠꯅꯤ꯫ ꯅꯨꯄꯥꯒꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯈꯨꯗꯨꯝꯗꯒ ꯊꯤꯟꯅꯒ ꯍꯦꯛ ꯍꯥꯏꯕꯤꯀꯣ꯫ ꯑꯗꯩ ꯑꯃꯗꯤ ꯌꯥꯝ ꯊꯤꯅ ꯂꯦꯝꯃꯤ, ꯋꯥ ꯉꯥꯡꯒꯟꯗꯕꯤ, ꯅꯨꯄꯥ ꯀꯌꯥ ꯉꯥꯡꯗꯕꯤ, ꯇꯨꯃꯤꯟꯅ ꯂꯩꯒꯟꯕꯤ ꯀꯣ, ꯃꯣꯏ ꯑꯍꯨꯝꯁꯦ ꯇꯤꯟꯅꯕꯖꯥꯠꯅꯤ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯈꯔ ꯈꯠꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯅꯨꯄꯥꯁꯦ ꯃꯈꯨꯠ ꯊꯤꯟ ꯍꯥꯏꯔꯁꯨ ꯀꯨꯏꯅ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯥꯎꯏꯗꯅꯀꯣ, ꯅꯨꯄꯥꯗ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅꯒ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯏꯀꯥꯏꯗꯕ꯫ ꯅꯨꯄꯤꯔꯛꯇꯁꯨ ꯂꯩꯗꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯤ ꯃꯤꯒꯤ ꯋꯥꯈꯜꯁꯤ ꯂꯣꯏ ꯇꯣꯡꯉꯥꯜꯂꯤ꯫ ꯈꯔ ꯑꯃꯅꯀꯣ ꯃꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯐꯥꯔꯁ ꯂꯞ ꯑꯣꯔ ꯁꯦꯀꯦꯟ ꯂꯞ ꯑꯣꯏꯒꯦꯔꯥ, ꯃꯥꯅ ꯍꯥꯏꯔꯒꯗꯤ ꯑꯁ ꯑꯩ ꯌꯥꯗꯦ, ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯖꯔꯕꯅꯤ, ꯃꯉꯣꯟꯗ ꯉꯥꯎꯖꯔꯕꯅꯤ, ꯃꯉꯣꯟꯗ ꯂꯨꯞꯆꯔꯕꯅꯤꯅ ꯑꯩꯈꯣই ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯅꯨꯄꯥ ꯑꯃꯗ ꯂꯩꯕ, ꯑꯗꯨꯒ ꯁꯨꯝ ꯃꯒꯨꯟ ꯈꯪꯉꯀꯥꯟꯗ ꯂꯥꯁꯇ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯗꯕꯜꯒ ꯐꯥꯔꯀꯥꯟꯗ ꯃꯌꯥꯝ ꯀꯣꯏꯕ ꯀꯥꯡꯕꯨ ꯑꯃꯀꯣ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯀꯣꯏꯍꯧꯒꯗꯕꯅꯤ ꯀꯥꯏ, ꯑꯁ ꯅꯨꯄꯥꯒꯁꯦ 20-30ꯒꯤ ꯃꯊꯛꯇ ꯀꯣꯏꯕ ꯅꯨꯄꯤꯁꯨ ꯂꯩ꯫ ꯁꯤꯒꯨꯝꯕ ꯃꯈꯜ ꯃꯈꯜꯗꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯈꯠꯄꯤꯁꯦ ꯃꯥꯅ ꯍꯥꯏꯗꯅ ꯅꯨꯄꯥ ꯀꯣꯏꯕꯁꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯀꯩꯁꯨ ꯆꯠꯇꯦꯕꯀꯣ꯫ ꯄꯨꯟꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯄꯨꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ꯫ ꯋꯥꯔꯤꯁꯦ ꯂꯤꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈꯔ ꯂꯥꯡꯕ ꯂꯝ ꯑꯣꯏꯕꯒꯤ ꯎꯋꯥ ꯋꯥ ꯂꯥꯎꯅꯕꯀꯣ, ꯃꯤꯡꯃꯛꯇ ꯀꯧꯔꯁꯨ ꯑꯣ ꯇꯥ ꯆꯥꯎ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯀꯧꯅꯕ ꯂꯝ ꯑꯣꯏꯕꯒꯤ ꯈꯔ ꯂꯥꯡꯉꯦꯀꯣ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯁꯨꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯥꯡꯉꯦꯕꯀꯣ꯫ ꯑꯗꯨ ꯂꯩꯃꯤꯟꯅꯕ ꯀꯧꯕꯅꯤꯅ ꯐꯨꯕ ꯆꯩꯕꯗꯨꯃꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯈꯜꯂꯒ ꯈꯤꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯋꯥꯔꯤꯗꯨꯅ? ꯇꯤꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯣꯏꯁꯦ ꯇꯤꯟꯅꯕꯗꯨꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯔꯛꯄꯁꯤꯗꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇꯒ ꯆꯥꯕꯒ ꯊꯣꯛꯄꯗꯣ, ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯏꯔꯨꯖꯊꯣꯛꯑꯒ ꯁꯝꯒꯥꯁꯦ ꯋꯥꯏ ꯋꯥꯏ ꯊꯥꯗꯔꯒꯀꯣ ꯁꯣꯔꯣꯛꯇ ꯆꯥꯕꯒ ꯍꯦꯛ ꯊꯣꯛꯄꯤ꯫ ꯑꯗꯩ ꯅꯨꯄꯥ ꯈꯔꯁꯨ ꯒ꯭ꯔꯨꯞꯀ ꯁꯥꯔꯒ ꯃꯣꯏꯁꯨ ꯂꯥꯛꯏꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤꯀꯣ꯫ ꯅꯨꯄꯥꯁꯤꯡꯅꯁꯨ ꯂꯛꯅꯔꯛꯄꯤ, ꯑꯗꯩ ꯃꯣꯏꯅꯁꯨ ꯃꯆꯤꯟꯒ ꯈꯨꯝꯃꯨꯕꯤ, ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯌꯥꯎꯅꯔꯒꯅ ꯍꯦꯛ ꯀꯣꯏꯅꯕꯤꯀꯣ ꯉꯥꯏꯍꯥꯛꯇꯨꯒꯤ꯫ ꯅꯨꯄꯥ ꯃꯁꯛ ꯈꯔ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯐꯖꯕ ꯌꯥꯎꯔꯒꯅ ꯃꯣꯏꯅ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯟꯕꯤ ꯑꯁꯤ ꯌꯥꯝ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯈꯔ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯄꯥꯝꯖꯕꯅꯤꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯔꯥꯡ ꯇꯧꯕ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯁꯤꯅ ꯍꯥꯏꯔꯤꯉꯩ ꯃꯥꯁꯨ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯔꯒ ꯆꯠꯄ꯫ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯅꯀꯣ ꯃꯥꯏ ꯃꯇꯨꯡꯁꯦ ꯑꯗꯨꯝ ꯏꯟꯅꯕꯤ, ꯃꯣꯏꯕꯥꯅꯤ ꯋꯥꯈꯜ ꯌꯥꯝ ꯆꯥꯟꯅꯕꯗꯣ ꯑꯣꯏꯌꯦꯕ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯗꯅ ꯃꯤꯅꯒ ꯈꯠꯅꯕꯒ ꯍꯧꯔꯛꯑꯁꯨꯀꯣ, ꯍꯧꯖꯤꯛꯀꯤ ꯈꯔ ꯈꯠꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯥꯟꯅꯔꯒ ꯍꯦꯛꯇ ꯐꯣꯏꯗꯠꯅꯕꯤ, ꯃꯤꯒꯁꯦ ꯀꯤꯗꯕꯤꯀꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯡꯕꯁꯤꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯎꯅꯕꯒꯤ ꯍꯥꯏꯗꯤ ꯎꯅꯕ ꯊꯣꯛꯄꯒꯤ ꯆꯠꯃꯤꯟꯅꯔꯨꯁꯦ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕ, ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯧꯔꯛꯄ, ꯃꯥꯅ ꯈꯔ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯉꯁꯥꯏ꯫ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯌꯥꯝꯕꯅ ꯄꯨꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯈꯔ ꯈꯠꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯦ ꯍꯦꯛꯇ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯃꯗꯨꯅ ꯈꯤꯇꯪ ꯂꯦꯝꯅ ꯂꯩꯊꯣꯛꯈꯤꯕꯅꯤꯅ ꯃꯣꯏꯅ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦꯕ꯫ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕ ꯁꯥꯅꯤꯀꯣ ꯍꯥꯏꯔꯤꯕ ꯈꯔ ꯂꯥꯡꯕ ꯃꯃꯥꯟꯅꯕꯤꯁꯦ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯗ꯭ꯔꯒꯁꯨ ꯔꯥꯁꯤꯃꯛ ꯌꯥꯎꯗ꯭ꯔꯒꯁꯨ ꯂꯝ ꯌꯥꯝ ꯉꯥꯟꯕꯗꯣ, ꯀꯨꯆꯨ ꯌꯥꯝ ꯉꯧꯕꯗꯨꯅ ꯅꯨꯄꯥꯅ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯕꯗ ꯁꯤꯁꯤꯃꯗꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯅꯤꯡꯕ ꯁꯛꯇꯣ ꯑꯣꯏꯌꯦ ꯃꯥꯗꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯏꯁꯦ ꯏꯁꯩ ꯇꯝꯕꯁꯨ ꯆꯠꯂꯦꯀꯣ꯫ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯁꯤꯅ ꯁꯥꯏꯀꯜꯗꯒ ꯆꯠꯂꯦ ꯍꯥꯏ꯫ ꯏꯁꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯁꯦ ꯃꯣꯏꯁꯦ ꯇꯝꯕ ꯆꯠꯄꯖꯥꯠꯅꯤꯗ, ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯄꯖꯥꯠꯅꯤ꯫ ꯑꯗꯩ ꯏꯁꯩꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯝꯃꯨꯕꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯋꯥꯠꯇ꯭ꯔꯕ ꯈꯪꯗꯦ, ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯏꯟꯅꯔꯛꯑꯦꯌꯦ꯫ ꯅꯨꯄꯥꯁꯦ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯣꯏꯒꯤ ꯂꯝꯁꯤꯗ꯫ ꯑꯗꯩ ꯂꯥꯎꯁꯤꯟꯅꯗꯅꯀꯣ ꯈꯣꯠꯆꯟꯅꯗꯅꯒ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏ꯫ ꯅꯨꯄꯥꯗꯒ ꯗꯥꯝꯆꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯀꯧꯁꯜꯂꯨꯕ, ꯌꯥꯝ ꯀꯧꯖꯅꯤꯡꯕꯗꯣ꯫ ꯑꯗꯩ ꯃꯣꯏꯅ ꯗꯥꯝꯆꯥ ꯀꯧꯁꯜꯂꯨꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯏꯟꯅꯔꯒ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯅꯀꯣ ꯍꯥꯏꯔꯤ ꯈꯪꯕ꯭ꯔꯥ꯫ ꯏꯔꯨ ꯂꯨꯖꯩ ꯈꯪꯗꯦ ꯂꯨꯖꯗꯦ ꯈꯪꯗꯦꯀꯣ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯄꯥ ꯃꯆꯥꯗꯤ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯇꯧꯔꯒ ꯊꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯣ꯫
innaraktana khotana tawre moisu khumme ko khoi sei tamba chalubani kaina ko sei number piyo kaina ka hainaraga number ka se number piro bai de har pa de pisan binu number pirama ba matung da ko adum nongala ga mamane sen pun pun ta khawjin pisin dum hangbodo khara khatpi mamane bis da phone angrang gi do phone torok tro khotro kaina ga matam du da hawjiki nu pise ma di phone pai deba mamane bisi di pai raba ada maga nupa siga koinara bane mo se pair pair semtung naraga ko sai nupa anihum duga moi anihum duga pair pair semna koinara bani na wari se sanare de wari sanaba kan sida khoi mamane bigi magi phone du da hawjiki nu pisi juma su wari se kabak kabak ti sanajare matam sida magi phone di pai driba diwali su naksalak pa ko yam di nungai ba matam do diwali su naksale hai matam se diwali numit ta lakke na hairam jane hawjiki ngai isai tamba la ko da thengnagi ba nupa singdo stegi moise tho eko diwali da laki hare kan mut ka ti sagatana atho ka sa kamai tawge da hawjiki nupi sida haire pa nupa se adu di lak pidraba ikai ni ma di ko ikai bani ko ikai ni ngai ni se da mamana bi khara khat pa gi du di ko mai di nupa du na ga achapot ka am leyak tana ko fruit ka se ektan gift ka se ko pi rak pa do pisalak pa sa sa la pisalak pa da ko mai di koina ro nusi ba ko ro si nupi oi bi gi kon pi khudi ma ki yam ikai jani ngai ne ba tongan tongan koina ga di fa ba nupi sing jo ma lei je nupi sing je ko ai seng na ye nupi sing je ma sa gi maran cha thok di ko magi bf na birak pase yamna soft tawjaning ba kangpu amasu lei ado yamna tawningu bai wasuna de dum harau jaba maya mangda uning ba ko si ni bi singda loina mang natra su khara khara di dum phawbani si mangni ma phawrise magi maran din natte ba ado ma idiam thini ikai ki maram di lak ki haiga lak pidrabani na somda di mana di asare bi thak ta kezadana de harau harau ga ko asama ga loina na chachare ko matamda gip nung pirakani habagi wakhande adumakti khanba nattaba sum unarani kholani kai khallaga amadusu khoi khara khatpi mamanabi du ki khangai banu pa du su laga icham chamna kaim piram do asapot chana khara piramaga hangi bodi ikai ju khara phado ba askana fruit te kai ni handa am shalak pasida ma se mai da thama bhai pet leitab jani ama se nungai tre nupa masak phajaba sibudi hawjiki masak phajabi kaino khara khatpi mamana bi ko masasu khara yeng nungai bi se monda haikpa nupa ga duka hawjiki nupi se saikpa nupa ga amangonda haikpa hawjiki nupi sida haikpa nupa sida masak chi khara hena phajal jani masak phajaba haiba simaktabu apambagi ko nushi mang natraga su apambagi mitabam ni dana ko adagi mana kitanga pamjaruga masaka phajaba lakpi dabadu dadi mai kai nushia ne do mamanabi gi mamang da di ko masa kemta khanda budi shai di mamanabi ne su hai skemta khalunu se kaina themjen bi ko alma su kemta khande de haga numitu mudi mase nungdi du kimatik nungai gidre nungai mande na mase kapthob jane kap kono khokono kaina ga theme achapo ka se chao kholo kai hwan no ko se chao kholo mai shai na piram bodo sa mina da ko mina da leire wakhal di masi adum khara khara di nungai tre sidagi nungdang wairam mamli torok pa sai matam se sida ko mamanabi gi atopa koi khara khatpa mamanabi se mai gi atopa nupa ama muk la abjani hawjiki nupa sidi moi manak ta gi ni ha ko nupa sina kamai la ke da madi gift to lejar ga lak sabjani ko sum keno ma chapo ma ke pining bagi somna kanda mamanabi duna mana yam hawdong se am nun tawjaba ko khara khatpi ma hawdong se yam nun tawjaba da ma se hawdong se amang ba hoi number 2 to salama ba lam yai sida adama man isau lang khala ba di mana luna tawjaba hawdong du da amuk number 2 to salam da mana chai badu ko mana luna tawjaraba jibani na mana hawdong gi amang badu che ma da paira ko khatpi mana bi sisina hundokpa tholokpa ka sa thengnarab jani da ama ikai ba di chi da kaino hap hundokpa di kai no magi mala jala ka ikai da ma se chijalab jani nuba nu hai tholo kai ko thoga ko chocolate ka pirami hai adagi adugi wari sisu ko hoji khar khatpi mamana bi sina hoji mamana bi de khar lemba ma se staga tammaga yam thina yam sathina no khai bi do dan hoji ti nungai le thwe adu sai matang sida mu kamai to geda sai gi mangonda hairak pa ko gi isai tamu balak pa hai ki wasak phajaba nupa da adu drum phone tor e ko mamana bi gi phone sida ko ni wari sanare ko mamana bi sina phone pe nang sai phone tor e na ada ai ngarang lak ke to buni do prak ta dana lak tre kaina haire bo ko de hojiki ni pisisu masu khumi ke sum khande da kaina khumi no haidi sengdo pira boduna thamoi da penje ba haibo do mo oibo do
khandi khali masaksu am phajaba nupase ma atopa nupi koiramganida masaksu phajai duna ai yam ka hena khanjalaroige kaina ka khanbagi mase wari se dum sanagidre aingonda haragadi hojiki nupi se mangonda khairakpani kaina ga dum khantokpa ngambado ngammeba adem kamai tawgeda hojiki kai khar khatbi mane bido ma koina ba nupa dusu masu dum tokna gre nga ki sum koiba segi moi isai sum jat bas moi nupa ahum ong tanare haini ko nupa ahum jong tanarab jani Laisabi kaiming kaugi ko ken hangnabri se number jong longna re number jong longna pina gre nupa se di dum moi ani hu inarak pani na ko moi thungnari da nupa di thungnari se dem koina re ka se nupa sing se moi jong yenare da na thungnari da nupa thungnari na ka dai hojiki khogi khara nupi sida ko nupa se mo na ha pa se masak se khara phajaga majani yeng bar kha nungai bajani ka ade moi hum moi sei tamina ba chat pa nupi hum se sida moi nupa hum se amom thungnara yenara koina thoe ne phone wari sanabasina ko maning labuk taga thoga sanai ko hai ko duga mayugi midna kamaya khungge da isai awrai bani kaina ga haijanba ayama matamda hojiki khara langba khara khatpa mana bise ama ko ga paina dana khotan dum leibjani ko phone ga se anauba khangnarak pa yam nungai bi anau nupa anauba khangnarak pa nupi anauba koirak pa khangnarak pa se thi nungai bani khangnu nushira natraga wari sanaba nungai bera di khangde ayama tawbni se aishu taweba kushala kanda tanbai wani aseng wani haise phagi ga tawna khotana mo se amthi nungai le de suna kana kamai tawda mana bi khara lem base ma di khara thawa se nungai tena ui kari marangi no di mo swang khangde khara lem mana bi se sina nungai tre sigi maram sina hojiki nupi se sida hairak pa nupa se mana pamjaba de oirab jani ko pamjaba se oiba sida ngon haita bi da mana bi da hagi da ma se yam nungai traba da mamana bi khara khatpa se ko mana am khangari bu pa se ma di chaning ba se dum hai bi jani ko khara khatpa mamana bi se mai ki khanglai bu pa da mana chaning poka se le hendana adagi kwa sa ge ga hai bi ko kwa ga su sa ma le oi ba sai ta oi bi ba noi koi kwa bu di jatra kai ka na tab jani ko kwa athum bi do adai kwa lai ro ga hai dana maru ga do yam halo kana hai dana ko kwa se le ga pire nupa ko bu no ko machan ga se loi shure de mo yenara chaga thumandana ko ngaw ha thumandana ko ka ngaw othokna dana khotana to bai ti khala bu matangi phai pati khangda bi de test pang taw ning bu to de nupa sing na ju dum hai ba jani mo ju tamme paw se ne kwa da cha ba do oge taw khole haina de khote ka kwa cha ba di haitana khotana kaina ga hai ba to man gai cha ba di haitana kaina ga angang noina kai han ba di kyam halino di khangde tawbagi di inkhala ko nupa sing si yam ahan sajaning bani ma khangna chana ba nushina jari ba nupi dada koro damcha koro tegi tamo koro arke sunatana yamung koro kai haiza bane thungai gra poni da hojiki khara khat pa nupi sina khale se ma bu koi ge nushi ga pa nupa se ma khara chathok thak tok pa si khara kanja ba jani ma khali je nupa chapat khyam leiba ko nupa kai dawi nupa se kai dawi phar phata ba yengde achapot kam pirpa fruit ade dress kala bi hosikan dhar ka hosikan pising ga iphone ga piba ngam nu pa ka siguma se ma se khancha bajani khara do ade gi segi makata na mana mu chaning base makhan hai ka ada haiku chani ne mu hai bajani da de haiku lo bo tholo na mu hai mi leira pura barina ade gi angang oi banina ada de unabadi thopa ta mu se khara lamna thoe ko le kai de unabadi ya banate angang su to kimati oi banina cycle daga chale mo se haiku lo bu se sona kan de la ide sumo se nupa sing se natam de mo se awang khai gi renta le bajani ko mosna khoi 12 tharam dai ko mo cycle da la e hai adegi cycle daga la ga mo cycle da haiku lo bu tholina thola ga haiku se piram bakas da ko khoi khatli nupa mang da irang yam to bu do nupi ge ma le bine ba nupi loina mang na te ko nupi ya ma khara langsa inkha ba ngam da inkhal matam dangak tani tawise mina kari hagi kadage khandabida irang makta tawsu khatle khangna khatpado khatmandana mu haiku se haidokhraba ade haiku haidokpadi nupa singsina ko tak chenjala shilangi mongda haidokhraba haiku do khunlaga piraga ko nupi singju change ko nupa sing chakre ade ayamana dum thengnei moise dum khogi isai tamba lakpa ni nupa sing cycle da koibala ko khopla thenge do date che dum tawr hai det macha se dum tawre ko moise na boy degi wari sana boy kai boy
wari sana sanadana gadum thinbiraktoineba moise mayum direct mang natrasu adai dum lehauba yaba jaga haitarane khara naktaknaga thindana khotana laik ti sungpa hek paramoro moi wari sina de mamanabi khara lembase madi wase sungang daba hadi mathanta dum thawai mai nungai tabi tap toba mamanabi ama oibani na magi mong se mase nungai tabado ko kai mrangi nungai trino khotrino habdu di matam du di manasu khangudaba samna kanda ma ko ni pase pamjai di madi khangdri ba sigi timing stabo adagi hojiki ni pisina ko ma ko ni ri pase wari ka sanna base hojiki mamanabi khara lembase masu dum wari sanna tara leidine ba ko mayum daga halaga kaina bai isai phone daga tharaga kata piga star kata bado isai tadraga di kapu ya daba isai musibam taraga piga jor jor kata bado aduni man tarum de sei ui kitang hapet koma sum chingnarak padagi hojiki ni pisna ma khangnari ba nupas daga ko hai ko nangse maming si manasta amadi haire iko hai pase panjara aroge mamana bi nek taraga di nungai roiba ada nangse asang mi thonje lagi maming se asang mi na pamba male asang mi ne ba ise koi ge koi na ro ka haire ba ko hojiki ni pisna su pa da kari haire ke yengi ba nupas ni stunning de dum wathi wareng kom stunning de ko kaina ka khume adai hojiki asangbi ko mamana bi asangbi harage khara lemba se ada khara lemba nupi se asisina hojiki nupi se koinari bu nupa se my number se yarome ba sigi pausina kanana umtamake da mogi mamana bi haidere mamana ba haidere homom lebjani ko sina tame hijabi nang khangnari ba koinari bu nupa do asangbi de number ya hobani ka ko tame tumina adai ma se sounding ni ko ai first of all ai koinari bu nupa ambu kamani imana bi number ya ina pi ki busu leite kaina khallaga hoi phone ji ni wari sana ba de thamba kanda khoi tumina lakthob jani man pamjaruba nushirba do ko boni na ko nushiba gi namta to bangam da leite kai do de lakthoga khoi message tumina dum tha da na khotana khoi asangbi jina han di hawrab jani adai sounding badagi nupisna haire ko nupas nang asangbi ka paw phongna bana tro koi jero noi ni koina zero ka yare taning de ka saga ka takhala ka ko mana ko ga sa tak kak tana khotan dawre adai musi sei tamong chales tegi nupas em la nupas na theme khole ko thempa kan sa dawski nupisna haire adai chaka chaka tor ka no inara ka no namai de khopang thasla ka ni ka inkhala ma tangi khoi wangang bada jamna keno dawdo amina kai khani khaloi khangde bito dum jaga jaga taw kanu khangba namai khopang thasala ro ka mi mang thar pa dos nupa su singnara me ko nupa saw to no ko ji asangbi de ko nupa sina asangbi wani se koina je asangbi I love you ka lakshala ma bajani ko ade hoji ki nupi shi ma darkar ta de ka na khalle de mama nabi khara lembi ko asangbi je asma di khara haraw we kai ko thamoi ting ting ga song de ko mana pamjar ga lem de ban khai bada moise nungai re da yaksang thabal ga se chongi hai ko yaksang thabal ga chongbas ta ko de asang biduga kenogi hojiki ni pidi ma x tare ne x tu ga pai na ko ta chongi adu thamoi che na nusi da bare kaino hojiki ni pisina ma se mawala u de ko khara langbi khara khatpi ma na bi ni saure ko tinaraga mama na bi na koi bu nu pa du mullaga koi ba ka tinaru nu kom garu nu ka ko mama thaina tonga ta handana khara koi wanga nganda bi asang du tonga na ta halle ye kuy di koy na de dum koy inkal ko okay no inkalak pa jeng sige panmanda na sum chinda yawre henju hemalen inkalak pa palis adum tokna gre ba asang biga koy na rimba nupa se koy matam yam sang na koy na ramde khara koy na ram ka tum tokre matam khara leraga maga ngina x house ki nupi gi dun x ko asang bini yam na pamja bu nupa do nupi chele na pautare matam duma nupi chengi budu 2020 ne matam se corona yamna kanma matam ne sigi matam sida su khogi hojiki nupi se ma se nupa ma khangna re nupa se wa ne wata bar khangde nupa sna kamai khangna ra ne ebi de khangna bo bijane ebi de khangna ba mamana ba amagi mamana boy de mari ni mun khangrei se sigi matam sida ko hojiki nupi se ma di phone pai da ba ha di mai phone su pai da na te yam toina adom phone dum sijana badi oida bajani daga ade bida khangnare hi hello ka hainaraga da kailam de ko to no bai ko hekta nupa na pi message thana ba sidi kai ken to budi na te na ko hek ubaga ainang paminu sidi haina banate da message oina sum thana badagi
lamgase khangnare de friend oise kainaga yam toina haiba waise haraga sizinaraga number se pinaraga khangnagi bajani phone se ko phone number se pinagi ba stamana ebi pare phone se bata da moi cheche gi phone astagi oi bajani ko matam da di my phone se khoi hana ki pelam param badu mangraba kedoro no khangde da mache gi phone dagi pai bajani da mana matam da hai ko ai di phone pai di khoti ne bi da message sum thana hana di ama pairam me hai adu ki peram param hai adu sai matang da phone party se kari maram gi phone pai drino kamaina pai da no hai badu madi wari se palak ta mi nai su khangdre adi mache gi phone dagi ek pai ga wari ga sana da khotanam tore ko moi se moi masi hai se mase mawer male ko ma pam da lei bijani ama pam da lei bisum nanaw pi sing sina sizina ba pai phone sina Jio keypad ama thom bodo adu duni hai sigi Jio phone se FB Fiber ka loi yai hai ko matam du da yai hai bani na yaram mani masa khangna re nupa se bi da koi mamana ba se ko khangna da ko ta tawre masa ti ke sham na phajaba nate sum bit ta thana ru bujani FB da khangna ba mamana ba sina ko mamana ba ma sembi re ko da sembi ba da ye number se pitwe ma che number ni ko pi se da message dai ramme da ha message tar pada usiki nupi gi ming se mai mi se kor pajani amana kanano khopano na hange hangbadagi mana hek hangu bada nupa su message to reply phalang piak ta pajani ko piak ta badagi nupi sina sounding da ma se isau ga tok na ko da kanano khopano kaina yam thuna reply piro kholo kaina ma su khadum tok sala jani mathong maram khangda message thar kanu kaina ga natari block pirage kaina ga dum dap tok sala jani ko lai nupa se ma se aseng bahare ko khek magi reply khopi se khar pangtak tak toba nupa male adai kasai man e bit khangna gi mamana bado aduduna sinmani khopani ha se ma se khar khang e ba ko numana khopani na pau se phaunare nupa sin hai nangi hojiki isau du di ki bu ki kaina ko yam saugan bra nang se kaina su hanga ki be lai jani sumaina khar khar haina budi nupa sin moi bani khangna se en haire asai matang se di hojiki ni pisi ma se pakhum ga se pakpi de ko message se hande nupa sin hanjan thar e ko kai hai no na yarbo ibani koinar se pakhum piro o kaina ga hai jani nupi si maman ka halini na hojini pisu sayeng hairage migi phone ne piro o haire kaina ga hairaga message tharame ma se mayum da dum la e ko ma se wakhal se kari haini adum nupa man haire haibagi ithak irang hoba khogi mutlam dei nu nungai ba masakti yu udana ko wakhal nungai ba to hangam thong boris dum hauba irolo su dum hauba yen thong ba se isa chain da bi tak thakat pi do tawre ma je nupa sina di hojiki nupi se ma se photo thabe masak ura bajani nupi sina di nupa se masak se udri ba de nonga lakpaga muk phone se paire ko ma se phone se nupa se gi message le rame kawr e ko mai mami se nupi si su khumme hau kaina ga adagi message da kamai har ke da ko ena ngarang haibudu yarabo kaina ga hanga abajani ande pakhom biro na ngarang hayeng haigi haidai ni hairo kai ko se nupi sina su nang na saksu khangdana kamai na haidino kaina ga haire ko nupi sina su dum hai ko ai urabo kaina ga nupa sina ure photo thare e kaina ga wari se dum tawre adagi nupi sina mo haire ko nangi photo thar o na ade nupa sina dum thar e adagi thabu matam da nupi si ju hek uba kan da mangla na saga charu du ko masak se dum habet phajaba mana pamba sak yam ka haina phajatra ko su mana pamjaba nushi jaba ko rashi ga habet leibudo o yes tegi moi bani se khangna ki asai mana katang pamjaba x to du masak habet manab jan nangdo imagi maya oirese na swain ko ina man hene henjalab jani ko mase nok pai ka to bi emoji ga thare hai matam da ade dum nushinare moi bani se matam da di magi phone se pai de ko sa ki pelam param do kai mangram no khang de pai de bani na yang wana pau phauna je moi bani se nimit humni muki matung da pau phaunai hai ko yang wana lenjare nga sai mana su pamjaba nushi jaba do oire de somna kan da su koi nupa si su yang wana koi wari se sani sana ba phang da bagi ko yang wana leirami hai stegi mana moi babagi number se khanghale ko si koi bai number ne khopne na chinpha ga koi ma khangai bu nupa do gi number do na chinpha ga pusan da na khotana tawe de moi babagi phone gi message ka thana do na khotana
ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯗꯥꯒ ꯍꯥꯞꯄꯒ ꯀꯧꯋꯦꯕꯀꯣ ꯃꯥꯁꯦ ꯍꯥꯎꯋꯣ ꯀꯥꯏꯅ ꯈꯨꯝꯃꯤ ꯍꯥꯎꯋꯣ ꯀꯥꯏꯅꯒ ꯀꯩꯗꯧꯔꯤꯒꯦꯅ ꯍꯪꯅꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯒꯦꯝ ꯁꯥꯟꯅꯔꯝꯕꯅꯦ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯒꯤ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯇꯣꯛꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏ ꯑꯗ ꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯊꯃꯣꯏꯗ ꯏꯄꯦꯟꯅ ꯄꯦꯟꯖꯕ ꯑꯃ ꯄꯣꯛꯄꯗꯣ ꯑꯗꯨꯁꯦ ꯄꯣꯛꯆꯩꯌꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯩꯅ ꯋꯥꯔꯤꯁꯨ ꯀꯟꯅ ꯂꯤꯔꯦ ꯁꯤꯗ ꯑꯉꯥꯡꯅ ꯀꯟꯅꯁꯨ ꯅꯣꯏꯌꯦ ꯑꯩ ꯁꯦꯡꯕ ꯇꯥꯟꯅꯔ ꯐꯨꯔꯁꯦ ꯈꯪꯗꯦ ꯑꯣꯏꯕ ꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯗꯣ ꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯎꯅꯁꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯀꯣ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯨꯄꯤꯁꯦ ꯎꯅꯕ ꯐꯪꯗꯣꯔꯦ ꯃꯁꯛꯇꯣ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯗꯣꯔꯦ ꯀꯥꯏꯅꯀꯣ ꯑꯗꯩ ꯁꯟꯗꯦꯁꯤ ꯌꯧꯔꯛꯄꯁꯦ ꯋꯥꯅ ꯉꯥꯏꯖꯔꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯆꯔꯥꯡꯅꯕꯗꯣ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯋꯦ ꯃꯣꯏ ꯕꯕꯥꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯕꯁꯤꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯀꯥꯟꯁꯤꯗ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣꯅ ꯍꯥꯏꯕꯖꯥꯠꯅꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯌꯧꯔꯛꯇꯣꯔꯦꯅ ꯍꯥꯏꯔꯛꯑꯦ ꯁꯤꯗꯒꯤ ꯄꯥꯈꯠꯄꯗꯣ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯏꯔꯨꯀꯗ ꯁꯠ ꯁꯠ ꯂꯨꯖꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯈꯔ ꯈꯠꯄꯒꯤ ꯃꯅꯥꯛꯁꯦ ꯆꯠꯂꯦꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯗꯣ ꯆꯥꯛ ꯆꯥꯗꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕ ꯆꯥꯛ ꯆꯥꯗꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯃꯁꯝꯒꯁꯦ ꯍꯥꯠꯄꯣꯏ ꯍꯥꯠꯇꯕꯣꯏ ꯆꯠꯂꯕꯖꯥꯠꯅꯤ ꯑꯗꯩ ꯀꯩꯝꯇꯒ ꯀꯦꯗ꯭ꯔꯦ ꯃꯥꯁꯦ ꯀꯦꯕ ꯁꯪꯗ꯭ꯔꯦꯕꯀꯣ ꯃꯃꯥꯏ ꯀꯩꯝ ꯇꯩꯗ꯭ꯔꯦ ꯀ꯭ꯔꯤꯝ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯂꯣꯁꯟ ꯅꯨꯡꯁꯟ ꯑꯗꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯩꯀꯥ ꯑꯝꯇ ꯊꯥꯗ꯭ꯔꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯋꯦꯀꯣ ꯑꯁ ꯃꯥ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯑꯝꯇ ꯆꯠꯂꯨꯁꯦꯅ ꯁꯤꯗꯩ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯑꯅꯤꯁꯤꯅ ꯈꯜꯂꯤ ꯊꯣꯛꯂꯛꯄꯁꯤꯗ ꯐꯣꯟꯁꯨ ꯄꯨꯔꯛꯇ꯭ꯔꯕ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯄꯥꯎ ꯐꯥꯎꯅꯕꯝꯁꯦ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯒꯤ ꯃꯣꯏ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯑꯃ ꯂꯩꯔꯝꯒꯦꯅ ꯍꯥꯏꯅꯕꯖꯥꯠꯅꯤ ꯀꯣꯂꯦꯖ ꯃꯅꯥꯛꯁꯤꯗ ꯅꯨꯄꯥꯁꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯕ ꯉꯥꯏꯔꯦ ꯃꯣꯏꯁꯦ ꯀꯨꯏꯅ ꯉꯥꯏꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯣꯟꯁꯨ ꯄꯥꯏꯅꯕ ꯅꯠꯇꯦ ꯎꯅꯅꯤꯡꯗꯕ ꯃꯤ ꯑꯣꯏꯗꯤ ꯐꯕ ꯌꯥꯝ ꯎꯅꯅꯤꯡꯕ ꯏꯈꯧ ꯂꯥꯡꯕ ꯃꯥꯛꯇꯣ ꯎꯅꯗꯕꯁꯤꯗꯀꯣ ꯑꯁ ꯃꯣꯏꯁꯦ ꯂꯥꯛꯑꯝꯃꯒ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯑꯩꯈꯣꯏ ꯂꯩꯔꯝꯗꯕꯁꯤꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯗꯣ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯦ ꯑꯗꯩ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯑꯗ ꯆꯪꯉꯒ ꯐꯣꯟ ꯑꯝꯇ ꯇꯧꯖꯒꯦ ꯍꯥꯏꯁꯤꯔꯥ ꯁꯤꯅꯦꯕ ꯑꯗꯩ ꯈꯔꯁꯨ ꯏꯀꯥꯏꯖꯩꯕ ꯃꯃꯥꯟꯅꯕꯅꯁꯨ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯑꯁ ꯑꯩ ꯏꯀꯥꯏꯖꯩꯗ ꯅꯪ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯀꯣ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄ ꯃꯤꯗ ꯁꯨꯝ ꯍꯥꯏꯁꯤꯔꯥ ꯀꯥꯏꯅꯒ ꯈꯟꯕꯗꯣꯀꯣ ꯅꯨꯡꯁꯤꯕ ꯌꯥꯝ uninba ꯑꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯕꯁꯦ ꯉꯝꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯛꯆꯥꯅ ꯂꯩꯁꯤꯗ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗꯀꯣ ꯊꯦꯡꯅꯗꯧ ꯍꯥꯏꯗꯤ ꯊꯦꯡꯅꯧꯅ ꯇꯝꯗ꯭ꯔ ꯃꯥꯜꯂꯦꯗ ꯈꯜꯂ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯇꯨꯡꯍꯜꯂꯒ ꯌꯦꯡꯉꯒ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁꯥꯡꯅꯀꯣ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯎꯏꯌꯦꯕꯀꯣ ꯑꯗ ꯃꯣꯏ ꯕꯥꯏꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯌꯦꯡꯉꯦꯀꯣ ꯃꯣꯏꯁꯦ ꯈꯥꯝꯈ꯭ꯔꯦ ꯒꯥꯔꯤꯗꯀꯣ ꯒꯥꯔꯤꯗꯣ ꯈꯥꯝꯃꯀꯣ ꯂꯥꯎꯔꯛꯑꯦ ꯃꯈꯨꯠꯀꯥꯁꯦ ꯈꯠꯂꯒ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗ ꯑꯁꯤ ꯃꯥꯜꯂꯦꯅ ꯍꯥꯏꯗꯤ ꯃꯣꯏ ꯕꯥꯅꯤꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯈꯔ ꯆꯠꯂꯝꯕꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯀꯥꯏꯅ ꯁ꯭ꯋꯥꯏꯒ ꯂꯥꯎ ꯏꯁꯥꯗ ꯀꯩꯅꯣꯝ ꯐꯥꯎꯕꯗꯣ ꯑꯗꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯉꯁꯥꯏ ꯁꯨꯝ ꯅꯣꯏ ꯂꯩꯔꯝꯗꯕꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯣꯏꯔꯨꯕꯅꯦ ꯈꯣꯠꯂꯨꯕꯅꯦ ꯀ ꯍꯥꯏ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯏꯀꯥꯏꯔꯦꯕꯀꯣ ꯑꯗꯩ ꯅꯨꯡꯁꯤꯕ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯏꯀꯥꯏ ꯍꯥꯏꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯆꯥꯟꯁ ꯄꯤꯕꯤꯔꯝꯕꯗꯣ ꯃꯣꯏ ꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤ ꯀꯥꯏꯅꯀꯣ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯕꯗꯀꯣ ꯃꯥꯏꯒꯥꯁꯦ ꯊꯝꯐꯝ ꯈꯪꯗꯕꯤ ꯕꯪ ꯁꯥꯒꯠꯄꯤ ꯈꯣꯠꯀꯠꯄꯤꯁꯦ ꯇꯧꯔꯦ ꯑꯍꯥꯟꯕ ꯎꯅꯕꯒ ꯑꯣꯏꯔꯦ ꯑꯗꯩꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯁꯝ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯀꯣ ꯃꯁꯝꯁꯦ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯩ ꯃꯥꯅꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯀꯣ ꯁꯝꯗꯒ ꯄꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯎꯅꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯃꯁꯝꯗꯣ ꯄꯥꯏꯔꯨꯔꯤꯗꯨꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯩꯇ ꯑꯣꯏꯕ ꯅꯪ ꯁꯝꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯅ ꯍꯥꯏꯔꯀꯣ ꯑꯁ ꯅꯨꯄꯥꯒꯤ ꯃꯣꯏꯊꯦꯝꯁꯦ ꯑꯁ ꯃꯥꯁꯦ ꯄꯪꯗꯔꯕꯖꯥꯠꯅꯤꯀꯣ ꯍꯔꯥꯎꯖꯕꯗꯣ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯄꯅ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯍꯥꯏꯌꯦ ꯈꯨꯠꯇꯒꯁꯨ ꯄꯥꯏꯔꯛꯑꯦ ꯏꯃꯥ ꯏꯄꯦꯝꯃ ꯁꯝꯗꯩ ꯈꯨꯠ ꯌꯧꯈ꯭ꯔꯦ ꯃꯥꯁꯦ ꯀꯩꯝꯇ ꯀꯣꯏꯗꯦ ꯍꯥꯏꯀꯣ ꯅꯨꯄꯥꯁꯦ ꯀꯩꯝꯇ ꯀꯣꯏꯗꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕꯤ ꯏꯃꯥꯟꯅꯕꯤ ꯀꯩꯝꯇ ꯀꯣꯏꯗ꯭ꯔꯒꯁꯨ ꯌꯥꯔꯤꯈꯩ ꯄꯥꯏꯍꯜꯂꯣꯏꯗꯕꯅꯤꯅꯦ ꯑꯗ ꯂꯝꯕꯤꯗꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯄꯥꯟꯗꯅꯦꯕ ꯉꯁꯥꯏ ꯎꯅꯩꯁꯦ ꯑꯗꯩ ꯃꯈꯨꯠꯀꯥꯁꯦ ꯁꯝꯃꯒ ꯆꯠꯂꯦ ꯍꯥꯏꯌꯦ ꯇꯟꯖꯥꯗꯨꯗ ꯃꯣꯏꯒꯤ ꯇ꯭ꯋꯤꯁꯟꯒꯤ ꯑꯣꯖꯥꯁꯦ ꯃꯣꯏꯁꯦ ꯂꯥꯛꯄꯖꯥꯠꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯕꯅꯤꯅ ꯑꯣꯖꯥꯒꯤ ꯃꯥꯡꯗ ꯈꯨꯠ ꯁꯝꯅꯕꯗꯤ ꯏꯀꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯄꯥꯈꯠꯇꯅ ꯃꯥꯁꯦ ꯆꯦꯟꯁꯤꯜꯂꯦ ꯍꯥꯏꯌꯦ ꯀꯣꯂꯦꯖ ꯔꯣꯝꯗꯀꯣ ꯃꯣꯏ ꯁꯥꯔꯁꯦ ꯎꯕꯁꯤꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯨꯕꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄꯒꯤ ꯆꯦꯟꯁꯤꯟꯖꯕꯗꯣ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯦꯀꯣ ꯃꯥꯒ ꯅꯨꯡꯁꯤꯅꯖꯩꯕ ꯅꯨꯄꯥꯁꯤꯅꯁꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯦꯟꯁꯤꯜꯂꯤꯗꯣꯅꯀꯣ ꯃꯥꯏ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯅ ꯑꯍꯥꯟꯕ ꯎꯅꯕꯗ ꯈꯨꯠꯁꯤꯕꯨ ꯃꯤ ꯂꯩꯁꯥꯕꯤ ꯈꯨꯠꯁꯤꯕꯨ ꯇꯞ ꯄꯥꯏꯁꯦ ꯀꯩꯅꯣꯅꯦꯍꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯦ ꯂꯥꯛꯑꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯕꯀꯣ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ ꯃꯥꯅ ꯄꯨꯖꯔꯛꯄ ꯁꯥꯇꯤꯟꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯗꯕ ꯍꯥꯏꯖꯅꯤ
ꯊꯨꯞꯆꯟꯕ ꯍꯥꯡꯇꯣꯛꯄꯁꯦ ꯌꯥꯗꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯛꯄꯒꯤ ꯃꯃꯥꯡꯗ ꯃꯥꯗꯤ ꯏꯀꯥꯏꯗꯅ ꯃꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯛꯄꯀꯣ ꯑꯩꯈꯣꯏ ꯏꯀꯥꯏꯖꯩꯅꯦ ꯑꯩ ꯃꯃꯥꯟꯅꯕ ꯌꯥꯎꯗꯕ ꯏꯔꯥꯡ ꯇꯧꯅꯩꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯏꯀꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯛꯑꯦꯗꯅ ꯑꯗꯒꯤ ꯅꯨꯄꯥꯁꯤ ꯃꯥꯁꯨ ꯈꯨꯠꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯗꯒꯤꯀꯣ ꯃꯣꯏꯁꯦ ꯆꯠꯂꯒꯦꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯥꯁꯨ ꯆꯪꯉꯛꯑꯦꯀꯣ ꯃꯃꯥꯟꯅꯕꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯒ ꯑꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯅꯕꯤꯌꯣ ꯈꯪꯅꯒꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯈꯪꯅꯍꯜꯂꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯄꯤꯌꯔ ꯁꯦꯝꯈ꯭ꯔꯦ ꯀꯣꯏꯅꯔꯕꯅꯤꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯅꯤ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯣꯏ ꯁꯥꯏꯒꯤꯗꯤ ꯒꯥꯔꯤꯁꯨ ꯂꯩꯇꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯩ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏꯗꯒ ꯂꯥꯛꯇꯅ ꯑꯗꯩ ꯃꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯎꯅꯕ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯉꯁꯥꯏ ꯈꯔ ꯈꯟꯕ ꯃꯃꯥꯟꯅꯕꯤꯁꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯆꯥꯏ ꯈꯣꯠꯀꯦꯁꯦ ꯌꯥꯝ ꯍꯥꯏꯗꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯁꯦ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯀꯣ ꯑꯗꯒꯤ ꯃꯣꯏ ꯁꯥꯏ ꯃꯃꯥꯟꯅꯕꯗꯨꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯂꯩꯔꯛꯑꯦ ꯈꯪꯅꯕꯗ ꯉꯥꯏꯔꯤꯉꯩ ꯃꯥꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯀꯩꯁꯨ ꯏꯀꯥꯏꯗ꯭ꯔꯕꯖꯥꯠꯅꯤ ꯃꯣꯏꯅ ꯀꯦꯃꯦꯔꯥꯒ ꯄꯨꯔꯛꯇꯅꯀꯣ ꯅꯨꯄꯥꯁꯤꯡꯁꯤꯅ ꯀꯦꯃꯦꯔꯥꯒ ꯄꯨꯔꯛꯇꯅ ꯈꯣꯠꯇꯅ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡ ꯂꯥꯛꯇꯅ ꯃꯣꯏꯁꯦ ꯑꯃꯨꯛ ꯆꯦꯟꯊꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯇꯨꯔꯦꯟ ꯑꯣꯏꯕꯖꯥꯠꯅꯤ ꯇꯨꯔꯦꯟꯁꯨ ꯂꯩꯕꯖꯥꯠꯅꯤꯀꯣ ꯇꯨꯔꯦꯟꯁꯦ ꯃꯃꯥꯟꯅꯕꯤꯒꯤ ꯊꯣꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯡ ꯅꯨꯄꯥꯒꯤ ꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯨ ꯅꯨꯄꯤꯒꯤ ꯊꯣꯛꯄꯀꯣ ꯂꯣꯠꯈ꯭ꯔꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤ ꯁꯥꯏꯁꯦ ꯃꯥꯁꯨ ꯀꯨꯝꯊꯔꯛꯑꯦꯀꯣ ꯇꯨꯔꯦꯟꯗ ꯑꯗ ꯃꯥꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯋꯥꯔꯤꯁꯦ ꯄꯄꯤ ꯑꯝꯇ ꯇꯧꯒꯦ ꯁꯤꯅꯦ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯨꯄꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯅꯣ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯁꯦ ꯂꯥꯎꯗꯕꯅꯤꯀꯣ ꯑꯩꯈꯣই ꯁꯤꯁꯦ ꯍꯥꯏꯔꯣꯏꯗꯕꯅꯤ ꯐꯠꯇꯦ ꯅꯨꯄꯥꯁꯤꯡꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯔꯛꯈꯤꯕꯖꯥꯠꯅꯤ ꯑꯩ ꯅꯍꯥꯟ ꯊꯦꯡꯅꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯃꯥꯟꯅꯕꯤ ꯂꯥꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯗꯨꯗꯤ ꯑꯩ ꯂꯧꯒꯅꯤꯅ ꯋꯥꯁꯛꯑꯣ ꯍꯥꯏꯌꯦ ꯑꯗꯩ ꯋꯥꯁꯛꯍꯜꯂꯦ ꯅꯨꯄꯥꯁꯤꯅ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯔꯒꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎꯗꯤ ꯌꯥꯒꯅꯣ ꯍꯥꯏꯅꯒꯅꯨꯅꯦꯍꯦ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯣꯏ ꯄꯄꯤ ꯅꯨꯡꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕꯖꯥꯠꯅꯤꯀꯣ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕ ꯑꯃꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯒꯤ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯣꯏ ꯀꯩꯕꯣꯏꯀꯣ ꯃꯥꯁꯨ ꯈꯤꯇꯪ ꯀꯣꯟꯁꯤꯟꯒꯦ ꯍꯥꯏꯀꯣ ꯅꯨꯄꯥ ꯊꯥꯗꯣꯛꯀꯅꯨ ꯅꯪꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯍꯥꯏꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦꯀꯣ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯈ꯭ꯔꯦꯅ ꯃꯥ ꯅꯨꯄꯥꯁꯤꯗ ꯍꯥꯏꯖꯒꯦꯅ ꯅꯨꯄꯥꯁꯤꯗꯁꯨ ꯋꯥꯁꯛꯑꯦꯕꯀꯣ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯅꯪꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯦꯅ ꯍꯤꯗꯩ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯇꯩ ꯃꯇꯝ ꯈꯔ ꯂꯩꯔꯒꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯡꯕꯁꯦ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯁꯦꯅ ꯁꯥꯏꯀꯜꯗ ꯆꯠꯄꯖꯥꯠꯅꯤꯀꯣ ꯍꯧꯕ ꯂꯥꯛꯆꯕ ꯃꯥꯅ ꯑꯗꯩ ꯃꯣꯏ ꯏꯕꯥꯅꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯦ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯔ ꯂꯥꯡꯕꯁꯤꯒꯤ ꯅꯨꯄꯥ ꯎꯅꯔꯤꯁꯦ ꯃꯁꯤꯡꯗꯤ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯎꯅꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯣ ꯑꯗꯒꯤ ꯌꯧꯔꯛꯑꯦ ꯁꯤꯗ ꯃꯣꯏ ꯑꯅꯤ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗ ꯁꯤꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯄꯖꯥꯠꯅꯤ ꯅꯨꯄꯥ ꯑꯃ ꯃꯃꯥꯟꯅꯕ ꯌꯥꯎꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯕ ꯍꯥꯏꯅꯕꯤꯅꯦ ꯇꯧꯔꯤꯁꯦ ꯁꯥꯏꯀꯜꯒꯁꯦ ꯊꯧꯔꯦꯀꯣ ꯃꯁꯝꯒꯁꯦ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯁꯝꯁꯦ ꯌꯥꯝ ꯐꯖꯕꯖꯥꯠꯅꯤ ꯅꯨꯄꯤꯗ ꯁꯝ ꯐꯖꯕꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯩ ꯃꯤꯅꯒ ꯌꯦꯡꯅꯩ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯍꯜꯅꯒ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯥꯏ ꯃꯁꯝꯁꯤꯗ ꯑꯗꯨꯝ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯅꯒ ꯆꯍꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅꯀꯣ ꯃꯣꯏ ꯁꯥꯏꯀꯜ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯣꯏ ꯃꯄꯥꯁꯦ ꯃꯣꯏ ꯕꯕꯥꯁꯦ ꯂꯩꯔꯝꯃꯕꯀꯣ ꯁꯤꯒꯤ ꯕꯕꯥꯁꯦ ꯎꯕꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯏꯀꯜꯁꯦ ꯑꯩꯈꯣꯏ ꯊꯝꯃ ꯆꯦꯟꯁꯤꯜꯂꯦꯀꯣ ꯁꯥꯏꯀꯜꯒꯗꯣ ꯂꯪꯊꯣꯛꯑꯝꯃꯒ ꯑꯗꯩ ꯃꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤ ꯕꯕꯥꯗꯣ ꯃꯥꯅ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕꯖꯥꯠꯅꯤꯀோ ꯑꯗꯩ ꯃꯥꯁꯦ ꯒꯥꯔꯤ ꯊꯧꯔ ꯆꯠꯈ꯭ꯔꯦꯀꯣ ꯕꯕꯥꯁꯨ ꯃꯥꯁꯨ ꯄꯥꯈꯠꯂꯦ ꯃꯃꯥꯟꯅꯕꯤꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯃꯌꯨꯝꯗ ꯆꯪꯉꯨꯈꯤꯒꯦꯀꯣ ꯑꯆꯥꯄꯣꯠ ꯂꯧꯊꯣꯛꯈꯤꯒꯦ ꯃꯣꯏ ꯁꯥꯏꯗ ꯄꯤꯅꯕꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯕ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯣꯅꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯥꯗꯤ ꯕꯕꯥꯅ ꯐꯨꯔꯅꯤꯅ ꯀꯣꯟꯅ ꯄꯤꯅꯔꯣ ꯑꯆꯥꯄꯣꯠꯇꯣ ꯈꯣꯠꯄꯗꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣꯍꯦꯅ ꯍꯥꯏꯔꯒꯀꯣ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦꯀꯣ ꯃꯥꯁꯦ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯣꯏ ꯁꯥꯏꯁꯤꯅ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦꯀꯣ ꯃꯃꯥꯟꯅꯕꯤꯅ ꯅꯨꯄꯥꯁꯦ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯄꯤꯅꯤꯡꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯅ ꯈꯔ ꯅꯨꯡꯁꯤꯕ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯤꯅ ꯑꯗ ꯎꯄꯥꯏ ꯂꯩꯇꯕꯩ ꯃꯥꯁꯨ ꯉꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯒꯤ ꯁꯤꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯠꯂꯁꯦ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯅ ꯊꯤꯟꯗꯣꯛꯎꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯍꯦꯛꯇ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯗ꯭ꯔꯕꯅꯤ ꯃꯄꯥꯅ ꯐꯨꯔꯅꯤ ꯁꯣꯏ ꯈꯪꯉꯕ ꯃꯣꯏ ꯕꯕꯥꯁꯦ ꯑꯃꯨꯛ ꯂꯩꯔꯝꯕꯖꯥꯠꯅꯤ ꯃꯣꯏ ꯕꯥꯅ ꯀꯥꯏꯗꯅꯣ ꯌꯨꯝ ꯆꯪꯉꯣꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯍꯣꯏꯅ ꯍꯥꯏ ꯍꯣꯏ ꯆꯪꯉꯒꯦ ꯍꯥꯏ ꯑꯗꯨꯝ ꯆꯪꯉꯦꯀꯣ
ꯁꯤ ꯗꯨꯀꯥꯟꯗ ꯆꯠꯂꯨꯈꯤꯒꯦꯅ ꯇꯧꯕꯅꯦꯅ ꯍꯥꯏꯖꯜꯂꯦ ꯃꯥꯁꯦ ꯂꯥꯏ ꯗꯨꯛ ꯊꯥꯒꯦꯅ ꯋꯥꯏ ꯀꯩꯀꯥ ꯇꯩ ꯀꯥꯟꯁꯤꯗꯀꯣ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔ ꯀꯟꯊꯔꯛꯑꯦ ꯄꯀꯟꯗ ꯀꯟꯊꯔ ꯃꯥꯁꯦ ꯃꯊꯥ ꯄꯣꯝꯃꯦ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯤꯠ ꯅꯥꯕ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯃꯤꯠꯇ ꯃꯃꯤꯠ ꯅꯥꯕ ꯑꯣꯏꯕꯒꯤ ꯐꯨꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗ ꯋꯥꯈꯜꯁꯨ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯗꯕꯒ ꯃꯥꯁে ꯐꯨꯔꯛꯑꯦ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯦꯅ ꯈꯟꯗ꯭ꯔꯕ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯦ ꯈꯔ ꯈꯠꯄꯤ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯦ ꯑꯗꯩ ꯃꯄꯥꯅꯁꯨ ꯌꯨꯝꯗ ꯆꯪꯉꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯀꯥꯏꯅꯒ ꯐꯨꯕꯁꯤꯗ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯑꯔꯣꯏꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯁꯤꯗ ꯆꯠꯂꯦꯀꯣ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯑꯗꯩ ꯉꯁꯥꯏ ꯃꯥꯅ ꯐꯨꯕ ꯈꯣꯠꯄꯗꯣ ꯃꯥꯁꯦ ꯄꯥꯎ ꯇꯝꯕꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯇꯝꯃꯦ ꯑꯗꯩ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯒꯤ ꯐꯣꯟꯗꯒꯤ ꯑꯝꯇ ꯇꯧꯒꯦꯅ ꯍꯥꯏꯔꯒ ꯇꯧꯔꯦ ꯑꯗꯩ ꯃꯥꯅ ꯄꯥꯎꯁꯦ ꯇꯝꯗꯅ ꯈꯣꯠꯇꯅ ꯄꯦꯟꯖꯗꯕꯗꯣ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯂꯧꯕ ꯂꯥꯛꯀꯦꯔꯥ ꯁꯤꯅꯦꯕ ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯄꯖꯥꯠꯅꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯐꯨꯔꯦ ꯈꯣꯠꯂꯦꯅ ꯃꯥꯁꯦ ꯋꯥꯔꯤ ꯈꯔ ꯇꯧꯔꯦ ꯑꯗꯩ ꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯃꯨꯛ ꯑꯗꯨꯒ ꯇꯧꯔꯛꯀꯦ ꯍꯥꯏꯔ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯉꯥꯏꯔꯦ ꯐꯣꯟ ꯇꯧꯔꯛꯄꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯥꯏꯔꯝꯃꯣ ꯍꯥꯏ ꯉꯥꯏꯔꯝꯃꯣ ꯃꯥ ꯂꯥꯛꯑꯒꯦ ꯁꯤꯅꯤ ꯆꯦꯜꯂꯁꯤꯕ ꯌꯥꯅꯔꯦ ꯁꯤꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥ ꯍꯣꯏꯅ ꯊꯤꯕ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯃꯥ ꯍꯣꯏꯅ ꯊꯤꯕ ꯈꯣꯠꯄ ꯂꯥꯛꯑꯦ ꯃꯥꯁꯦ ꯇꯣꯏꯂꯦꯠꯇꯒ ꯂꯣꯠꯂꯦ ꯍꯥꯏꯀꯣ ꯃꯅꯝꯅ ꯑꯃ ꯅꯝꯊꯤꯕꯅꯦ ꯀꯥꯡꯅꯒ ꯆꯤꯛꯄꯅꯦ ꯈꯥꯡꯉꯦ ꯑꯩ ꯆꯦꯟꯗꯣꯔꯕꯅꯤꯅ ꯀꯥꯏ ꯌꯧꯔꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯐꯣꯟꯁꯦ ꯑꯃꯨꯛ ꯂꯣꯟꯅ ꯇꯧꯅꯔꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯕꯖꯥꯠꯅꯤꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯃꯣꯏ ꯀꯣꯂꯦꯖ ꯑꯃ ꯂꯩ ꯃꯥꯜꯂꯦꯀꯣ ꯀꯣꯂꯦꯖ ꯃꯃꯤꯡꯗꯤ ꯄꯟꯗꯦ ꯄꯜꯂꯒꯁꯨ ꯑꯩꯅ ꯄꯜꯂꯔꯣꯏ ꯑꯗꯩ ꯀꯣꯂꯦꯖꯇꯣ ꯑꯗꯩ ꯊꯧꯒꯠꯂꯛꯑꯦ ꯈꯣꯠꯂꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯇꯣꯡꯉꯦ ꯑꯗꯩ ꯃꯣꯏꯁꯦ ꯇꯣꯡꯉꯒ ꯃꯥꯁꯦ ꯆꯦꯜꯂꯦꯀꯣ ꯑꯗꯩ ꯆꯦꯟꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯇꯣꯔꯕꯨꯡꯂꯣꯝꯗ ꯑꯗꯨꯝ ꯂꯥꯏꯟꯗꯒ ꯃꯣꯏ ꯆꯦꯜꯂꯦ ꯍꯥꯏ ꯃꯇꯝꯁꯦ ꯃꯥꯒ ꯈꯪꯅꯖꯔꯤꯕ ꯅꯨꯡꯁꯤꯅꯖꯔꯤꯕꯀꯣ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤ ꯍꯣꯏ ꯒꯥꯔꯤ ꯊꯧꯕꯁꯦ ꯀꯌꯥ ꯍꯩꯇꯦ ꯍꯥꯏꯕ ꯈꯔ ꯈꯨꯠꯂꯣꯏꯗꯕꯀꯣ ꯁꯤꯗꯩꯁꯤꯗꯤ ꯅꯨꯄꯤꯁꯤꯅꯒ ꯒꯥꯔꯤꯒ ꯊꯧꯒꯦ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯒꯣꯂꯥꯏ ꯀꯩꯀꯥ ꯍꯩꯖꯤꯟꯕꯗꯣ ꯈꯔ ꯍꯩꯇꯦ ꯈꯪꯕꯩꯔꯥ ꯀꯩꯅꯣꯀꯣ ꯃꯥ ꯊꯧꯒꯦ ꯀꯥꯏꯅꯒ ꯅꯪ ꯋꯥꯔꯝꯃꯅꯤ ꯀꯥꯏꯅꯒ ꯍꯥꯏꯗꯅꯀꯣ ꯅꯨꯄꯤꯁꯤꯅ ꯅꯝꯗꯅꯒ ꯊꯧꯋꯦꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯃꯣꯏꯔꯥꯡ ꯍꯦꯟꯗꯣꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏꯅꯒ ꯏꯟꯅꯔꯛꯄ ꯀꯥꯟꯁꯤꯗ ꯆꯦꯜꯂꯀꯥꯟꯁꯤꯗ ꯅꯨꯄꯤꯅꯒ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯒꯥꯔꯤ ꯊꯧꯔ ꯆꯦꯜꯂꯤꯁꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯣꯏ ꯅꯣꯛꯅꯤꯡꯕꯣꯏ ꯚꯥꯏ ꯅꯪ ꯊꯧ ꯌꯥꯗ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯈꯣꯏ ꯁꯥꯏꯅ ꯌꯥꯗꯦ ꯚꯥꯏꯒ ꯍꯥꯏꯔꯒ ꯃꯥꯗꯤ ꯃꯁꯝꯒꯗꯣ ꯐꯕꯅꯤꯅꯀꯣ ꯃꯁꯝꯒꯁꯦ ꯁꯦꯝꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯆꯦꯜꯂꯦ ꯍꯥꯏ ꯑꯗꯩ ꯃꯃꯥꯟꯅꯕꯒꯤꯀꯣ ꯏꯃꯨꯡ ꯑꯃꯗ ꯊꯧꯔꯦ ꯄꯨꯡꯁꯦ 12 ꯇꯥꯔꯦ ꯍꯥꯏ ꯐꯅꯦꯛ ꯍꯣꯡꯗꯣꯛꯍꯜꯂꯦꯀꯣ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏ ꯆꯦꯟꯕ ꯊꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯉꯣꯟꯗꯒꯤꯗꯤ ꯍꯜꯂꯦ ꯃꯆꯟꯅꯨꯄꯤꯗꯨꯅꯀꯣ ꯃꯥꯅ ꯆꯦꯜꯂꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯐꯩ ꯏꯃꯨꯡꯗꯨꯁꯨꯀꯣ ꯆꯥꯛꯀ ꯆꯥꯛꯊꯣꯛꯑꯒ ꯊꯦꯡꯉꯦꯀꯣ ꯍꯥꯏꯅꯔꯦ ꯑꯗꯩ ꯐꯖꯅ ꯆꯥꯃꯤꯟꯅꯔꯒ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯅ ꯆꯦꯜꯂꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯕꯅꯤꯅ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯀꯣ ꯃꯥꯅ ꯆꯦꯜꯂꯤꯗꯨꯅꯗꯤ ꯃꯇꯝꯗ ꯃꯥꯗꯤ ꯁꯨꯝꯃꯇꯪꯒꯤ ꯋꯥꯈꯜꯁꯦ ꯈꯟꯊꯍꯧꯗꯕ ꯃꯣꯏ ꯕꯕꯥꯅ ꯐꯨꯕꯒꯤꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯪ ꯆꯦꯟꯈꯤꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯦꯟꯕꯗꯒ ꯃꯥꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯑꯩ ꯄꯥꯜꯂꯒꯦ ꯑꯩ ꯃꯧ ꯑꯃ ꯑꯣꯏꯗꯣꯔꯦ ꯍꯥꯏꯔꯒ ꯆꯦꯟꯈꯤꯕꯗꯤ ꯅꯠꯇꯕꯀꯣ ꯁꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯆꯦꯟꯕ ꯈꯣꯠꯄꯗꯣ ꯅꯪꯅ ꯃꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯃꯆꯟꯅꯨꯄꯤꯗꯣ ꯃꯣꯏꯅ ꯊꯩꯕ ꯑꯗꯨꯒꯤ ꯇꯨꯃꯤꯟꯅꯒꯦ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅꯕ ꯇꯧꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒ ꯆꯦꯜꯂꯕꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯗꯅ ꯑꯇꯣꯞꯄꯒꯤ ꯃꯅꯥꯛꯇ ꯆꯠꯏꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯀꯥꯏꯅꯒ ꯍꯦꯛ ꯋꯥꯍꯩꯁꯤꯕꯨ ꯍꯥꯏꯈꯤꯕꯀꯣ ꯁꯤꯒꯤ ꯋꯥꯈꯜꯁꯤꯐꯥꯎ ꯅꯨꯄꯤꯗ ꯃꯇꯝꯗꯨꯗ ꯂꯥꯝꯁꯤꯜꯂꯨꯗꯦ ꯍꯥꯏꯕꯗꯤ ꯁꯨꯝꯃꯇꯪꯒꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔ ꯈꯛꯀꯤꯗꯃꯛ ꯆꯦꯜꯂꯛꯈꯤꯕꯅꯤꯅꯀꯣ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯂꯤꯔꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤꯅꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯩ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩꯀꯣ ꯅꯨꯄꯥꯁꯦ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯛꯅꯒ ꯊꯥꯈꯤ ꯍꯥꯏ ꯄꯦꯟꯖꯗꯕ ꯁꯥꯎꯅꯤꯡꯕ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏꯀꯣ ꯑꯗꯩ ꯀꯣꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯈꯤꯕꯗꯣ ꯃꯣꯏ ꯕꯥꯁꯨ ꯀꯩꯝꯇ ꯊꯕꯛ ꯁꯨꯗꯦ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯖꯥꯠꯅꯤ ꯁꯨꯗ꯭ꯔꯤꯁꯦ ꯑꯗ ꯅꯪꯕꯨꯗꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯀꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯗꯤ ꯅꯪ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏ ꯀꯥꯏꯅꯀꯣ ꯅꯨꯄꯥꯒꯤ ꯀꯗꯔꯅꯤ ꯃꯁꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯂꯩ ꯊꯨꯡꯍꯟꯗꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯊꯨꯡꯍꯟꯕꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯗꯒꯤ
ꯉꯁꯥꯏꯒꯤ ꯃꯄꯥꯅ ꯐꯨꯔꯛꯈꯤꯕꯀꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯕꯕꯥꯅ ꯐꯨꯔꯛꯄ ꯑꯁꯣꯛꯄ ꯖꯒꯥꯗꯒ ꯃꯥꯅꯒ ꯅꯥꯟꯕꯤꯗꯅ ꯃꯣꯂꯣꯝꯒ ꯇꯩꯕꯤꯗꯅꯀꯣ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯀꯥꯏꯅꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯗꯣ ꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯍꯜꯂꯛꯑꯦꯀꯣ ꯌꯥꯝ ꯂꯥꯞꯄꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯃꯅꯦꯝ ꯃꯀꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯂꯥꯛꯇ꯭ꯔꯕ ꯅꯣꯏ ꯂꯥꯛꯆꯔꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯠꯂꯦ ꯅꯣꯡꯁꯨ ꯇꯥꯏ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯃꯇꯝꯁꯦ ꯑꯣꯛꯇꯣꯕꯔꯅꯤꯀꯣ ꯑꯣꯛꯇꯣꯕꯔ ꯃꯇꯝꯗ ꯃꯥꯜꯂꯦ ꯃꯣꯏ ꯆꯦꯜꯂꯤꯁꯦ ꯅꯣꯡ ꯈꯔ ꯆꯣꯠꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯅꯣꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯏꯇꯨꯒꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯩ ꯏꯇꯨꯁꯦ ꯅꯥꯔꯅꯤ ꯀꯥꯏꯅꯒ ꯍꯥꯏꯀꯣ ꯁꯤꯗꯒ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯀ ꯀꯣꯟꯕꯤꯗꯅꯀꯣ ꯅꯣꯡ ꯆꯣꯠꯄ ꯌꯥꯗꯦ ꯀꯥꯏꯅꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯇꯥꯏꯞꯇ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯑꯔꯣꯏ ꯀꯥꯏꯅꯀꯣ ꯃꯤꯔꯥꯏꯔꯔꯣꯏ ꯀꯥꯏ ꯋꯥꯔꯤ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕꯗ ꯄꯨꯔꯅꯅ ꯊꯣꯏꯕꯤ ꯂꯨꯅ ꯇꯧꯕ ꯑꯗꯒꯤ ꯑꯩꯅ ꯇꯥꯕ ꯋꯥꯔꯤꯗꯕꯨꯀꯣ ꯀꯩꯅꯣ ꯂꯦꯝꯕꯅ ꯊꯥꯗꯣꯏ ꯂꯨꯅ ꯇꯧꯕ ꯊꯥꯗꯣꯏꯂꯥ ꯂꯨꯅ ꯇꯧꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯤꯔꯥꯡꯗꯣ ꯂꯩꯔꯥꯡꯗꯣꯏ ꯀꯔꯤ ꯌꯥꯏꯃꯔꯅ ꯂꯩꯁꯅꯥ ꯂꯨꯅ ꯇꯧꯕꯗꯣ ꯑꯗꯩ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯕꯖꯥꯠꯅꯤ ꯁꯨꯁꯥꯟꯅ ꯖꯨꯍꯤ ꯂꯨꯅ ꯇꯧꯕ ꯌꯥꯝ ꯊꯤ ꯂꯨꯅ ꯇꯧꯕꯅꯤ ꯋꯥꯔꯤꯒꯤ ꯍꯤꯔꯣꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯨꯅ ꯇꯧꯔꯕꯖꯥꯠꯅꯤꯗ ꯃꯥꯁꯨ ꯑꯗꯩ ꯑꯍꯜꯀꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯧꯔꯕꯩꯅ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯒ ꯂꯥꯛꯑꯦꯀꯣ ꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯦ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯅꯨꯡꯊꯤꯟꯗ ꯃꯣꯏ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯆꯦꯟꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯒ ꯃꯆꯟꯅꯨꯄꯤ ꯃꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯅꯤ ꯍꯥꯏ ꯁꯤꯁꯤꯒ ꯊꯣꯛꯑꯒ ꯃꯣꯏꯗꯤ ꯏꯔꯣꯏꯔ ꯂꯩꯊꯣꯛꯑꯦꯌꯦ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯩꯈꯣꯏ ꯏꯪꯈꯠꯂꯛꯄ ꯃꯇꯝꯁꯦ ꯂꯩꯕꯅꯦꯕ ꯈꯔ ꯍꯦꯟꯖꯤꯟꯖꯕꯀꯣ ꯅꯨꯄꯥꯒꯤꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯉꯥꯡꯅꯦ ꯏꯆꯝ ꯆꯝꯃꯦꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯆꯝꯕ ꯃꯥꯟꯅꯕꯅꯤꯅ ꯍꯦꯟꯅ ꯇꯧꯁꯟꯕ ꯌꯧꯕꯅꯤ ꯑꯗꯨ ꯃꯥꯗꯤ ꯇꯧꯁꯟꯗ꯭ꯔꯦ ꯈꯪꯗꯦ ꯃꯥꯗꯤ ꯏꯔꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯝꯃꯦꯒ ꯍꯥꯏꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯅꯕ ꯑꯃ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝꯕ ꯅꯨꯄꯤꯁꯨ ꯑꯩ ꯌꯥꯝ ꯊꯦꯡꯅꯖꯔꯛꯏ ꯅꯪꯕꯨꯗꯤ ꯅꯠꯇꯦꯗ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯕꯅꯤ ꯂꯣꯡꯗꯥꯎꯒ ꯇꯥꯎꯕꯤ ꯂꯣꯏꯌꯦ ꯃꯤꯅꯒ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯗꯒ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯁꯤꯗ ꯏꯔꯣꯏꯔꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯃꯥꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝꯗꯀꯣ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯒ ꯃꯆꯦ ꯇꯥꯔꯦ ꯃꯥꯒꯤꯗꯤꯀꯣ ꯃꯥꯏ ꯅꯨꯄꯥꯒꯤꯗꯤ ꯃꯇꯩꯃꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯔꯥꯎꯖꯕꯗ ꯃꯌꯥꯝꯅꯒ ꯅꯣꯛꯄꯗꯣ ꯃꯧꯅꯤꯅ ꯑꯉꯥꯡ ꯏꯔꯣꯏꯒꯩ ꯆꯦꯜꯂꯛꯑꯒ ꯁꯤꯗ ꯂꯣꯡꯗꯥꯎꯕꯤ ꯏꯔꯣꯏ ꯍꯧꯔꯦꯍꯦ ꯀꯥꯏꯅ ꯍꯥꯏꯔꯒꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯕ ꯍꯔꯥꯎꯔꯦꯗꯅ ꯁꯤꯗꯒꯤ ꯊꯤꯜꯂꯦꯀꯣ ꯑꯗꯩ ꯊꯤꯜꯂꯀꯥꯟꯁꯤꯗ ꯆꯦꯟꯕ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ 12 ꯊꯥꯗꯣꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ 10 ꯊꯥꯗꯣꯏꯕ ꯑꯉꯥꯡꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯑꯉꯥꯡꯅꯤ ꯉꯁꯥꯏꯗꯩ ꯑꯍꯟ ꯃꯥꯜꯂꯨꯔꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯗꯩ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯡꯁꯦꯅ ꯍꯥꯏꯅꯔꯦ ꯆꯍꯤ 3 ꯂꯩꯔꯒ ꯍꯣꯡꯁꯤ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯌꯨꯝ ꯁꯥꯗ꯭ꯔꯤꯅ ꯍꯥꯏꯕꯀꯣ ꯁꯤꯗꯒꯤ ꯃꯥꯁꯨ ꯉꯥꯏꯔꯦ ꯃꯇꯝꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯃꯛꯇꯤ ꯂꯣꯏ ꯍꯣꯡꯈ꯭ꯔꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦꯕ ꯈꯔ ꯂꯥꯡꯕꯤꯗꯨꯁꯨ ꯍꯣꯡꯈ꯭ꯔꯦ ꯀꯣ ꯑꯗꯩ ꯈꯔ ꯇꯞꯄꯤꯗꯨꯁꯨ ꯍꯣꯡꯈ꯭ꯔꯦ ꯃꯣꯏꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯅꯒ ꯑꯗꯨم ꯍꯪꯉꯛꯄꯗꯣ ꯆꯦꯜꯂꯨꯔꯕꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯆꯦꯜꯂꯨꯔꯕꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯕ ꯊꯕꯛꯅꯤ ꯆꯦꯜꯂꯨꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯕꯦꯕꯥꯔ ꯊꯝꯃꯦꯕ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄꯅꯤꯀꯣ ꯃꯥꯁꯦ ꯈꯨꯝꯐꯝ ꯈꯪꯗꯕꯤ ꯀꯣ ꯏꯀꯥꯏ ꯅꯨꯡꯁꯤꯅꯕꯁꯦ ꯇꯧꯋꯦ ꯑꯗꯨꯝ ꯈꯨꯝꯃꯤ ꯆꯍꯤ 3 ꯂꯩꯔꯒ ꯍꯣꯡꯗꯣꯏꯅꯦ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯤ ꯇꯧꯗꯦ ꯄꯥꯎ ꯐꯥꯎꯅꯩꯀꯣ ꯃꯃꯥꯁꯤꯅꯒ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏꯗꯤ ꯃꯆꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯒꯀꯣ ꯅꯨꯄꯤꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯐꯥꯗꯣꯛꯅꯈꯤꯕ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯏꯁꯦꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯆꯔꯒꯦ ꯌꯥꯝꯅ ꯆꯒꯠ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦ ꯌꯥꯝ ꯐꯩꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕꯗꯨꯗꯤ ꯇꯧꯗꯦꯕꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯦꯡꯈꯤꯕ ꯌꯥꯏ ꯆꯍꯤ 2-3 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯗꯣꯛꯅꯕꯁꯤꯗ ꯑꯗꯣ ꯃꯥꯗꯤ ꯇꯧꯗꯦ ꯍꯣꯏ ꯁꯤꯃꯛ ꯑꯣꯏꯕꯅꯁꯨ ꯌꯥꯝ ꯐꯩꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎ ꯍꯟꯅ ꯌꯦꯡꯗꯦ ꯃꯤꯅꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯆꯦꯜꯂꯒ ꯐꯥꯗꯣꯛꯅꯔꯒ ꯂꯩꯔꯛꯏꯁꯦ चही 5 ꯁꯨꯖꯜꯂꯛꯑꯕ 3 ꯍꯥꯏꯕꯗꯒꯤ 5 ꯃꯔꯛꯁꯤꯗ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯊꯦꯡꯅꯕꯗ ꯑꯋꯥꯕꯅꯤ ꯅꯨꯄꯤꯁꯦ ꯆꯦꯜꯂꯨꯕꯤ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯉꯕꯅꯤꯅꯀꯣ ꯃꯤꯅꯗꯤ ꯈꯪꯗꯕ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯁꯤ ꯂꯨꯍꯣꯡꯉꯔꯣꯏꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯋꯥꯏ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯅꯥꯇꯩ ꯆꯥꯕ ꯅꯨꯄꯥ ꯌꯦꯡꯉꯤꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯊꯣꯛꯁꯦ ꯑꯗꯩ ꯃꯣꯏꯅꯁꯨ ꯈꯔ ꯏꯆꯝ ꯆꯝꯅ ꯈꯔ ꯂꯥꯡꯊꯣꯛꯎꯕ ꯉꯥꯎꯊꯣꯛꯎꯕꯗ ꯃꯤꯅ ꯍꯥꯏꯔꯤꯉꯩ ꯄꯛꯆꯕꯤꯁꯦ ꯑꯣꯏꯔꯦ
ꯑꯍꯤꯡ ꯀꯌꯥ ꯀꯌꯥ ꯀꯞꯈꯤ ꯅꯨꯄꯤꯁꯦꯀꯣ ꯀꯣꯟꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯗꯕ ꯊꯕꯛꯇꯁꯨ ꯍꯦꯛꯇ ꯇꯧꯋꯦ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯀꯞꯈꯤ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯝꯃꯒꯤ ꯃꯆꯥꯁꯤꯡꯁꯦꯀꯣ ꯃꯆꯥꯁꯤꯡꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯖꯩ ꯑꯗꯩ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯜꯂꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯗꯨꯕꯨ ꯅꯣꯏ ꯆꯦꯟꯅꯤꯡꯉꯕꯣ ꯍꯥ ꯀꯥꯏꯅꯒ ꯁꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯕꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯣꯏꯁꯨ ꯅꯌꯨꯝ ꯄꯥꯅꯤꯡꯉꯕꯣ ꯃꯤ ꯆꯦꯜꯂꯨꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯗꯨꯕꯣ ꯀꯥꯏ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯈꯣꯠꯄꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯄꯁꯦ ꯐꯪꯉꯛꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗꯀꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯃꯥꯁꯨ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯁꯥꯗ꯭ꯔꯤ ꯌꯨꯝꯗ ꯍꯦꯛ ꯁꯥꯕꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯥꯅꯕ ꯇꯧꯔꯒꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯨ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯖꯒꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯈꯣꯠꯄꯁꯦꯅ ꯁꯤꯗꯒꯤ ꯃꯣꯏꯁꯦ 2026ꯀꯤ ꯃꯥꯔꯁꯇꯀꯣ ꯍꯣꯡꯅꯕ ꯍꯥꯏꯅꯔꯦ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯤꯒꯤ ꯕꯕꯥ ꯍꯣꯏꯅꯁꯨ ꯑꯗꯨ ꯑꯣꯏꯅ ꯂꯦꯞꯄꯁꯤ ꯃꯇꯝꯁꯦꯅ ꯍꯥꯏꯅꯔꯦ ꯃꯔꯛꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯑꯃ ꯂꯩꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯩ ꯎꯅꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯄꯨꯕꯤ ꯈꯣꯠꯄꯤꯗꯅ ꯆꯠꯂꯦ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯆꯠꯄꯁꯦ ꯗ꯭ꯔꯦꯁꯀꯥꯁꯦ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯥꯅ ꯉꯝꯖꯕꯗꯣ ꯊꯣꯜꯂꯦꯕ ꯁꯤꯒꯤ ꯃꯣꯏꯕꯥꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯅꯕ ꯅꯨꯃꯤꯠꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯃꯔꯩ ꯈꯔ ꯇꯧꯅꯤ ꯃꯔꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯎꯅꯕ ꯆꯠꯄꯁꯤꯗ ꯃꯥꯁꯦ ꯃꯆꯦꯗꯀꯣ ꯃꯣꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯄꯤꯔꯝꯗꯣꯏꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯥꯁꯦ ꯁꯥꯎꯒꯠꯂꯦ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯅ ꯎꯅꯕ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯌꯥꯎꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥꯅ ꯍꯥꯏ ꯈꯠꯅꯔꯕ ꯁꯤꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯆꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯗꯨꯗꯥꯅ ꯈꯔ ꯉꯥꯡꯅꯔꯦ ꯃꯌꯨꯝꯗꯗꯤ ꯃꯥꯁꯦ ꯃꯃꯥꯗꯀꯣ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯅꯦꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯦꯕ ꯆꯦꯜꯂꯨꯕꯤ ꯑꯃꯅꯤꯅ ꯄꯪꯊꯣꯛ ꯊꯣꯛꯄꯒ ꯆꯠꯄꯁꯤ ꯌꯥꯗꯦ ꯂꯩꯁꯥꯕꯤꯒ ꯆꯦꯜꯂꯨꯕꯤꯒ ꯑꯃꯨꯛ ꯆꯦꯛꯁꯤꯟꯕꯁꯦ ꯆꯦꯜꯂꯨꯕꯤꯅ ꯌꯥꯝ ꯍꯦꯜꯂꯤꯗꯅ ꯄꯤꯔꯝꯗꯣꯏ ꯄꯣꯠꯁꯦ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯐꯅꯦꯛꯅꯦ ꯑꯗꯩ ꯃꯆꯦꯁꯤꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦꯅꯀꯣ ꯑꯃ ꯑꯗꯨꯝ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯔꯦꯀꯣ ꯍꯥꯏꯖꯜꯂꯦ ꯃꯥꯁꯦ ꯃꯆꯦꯁꯦ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯂꯥꯛꯑꯒ ꯌꯧꯔꯛꯇꯣꯔꯦꯅꯀꯣ ꯃꯥꯏ ꯍꯌꯦꯡꯁꯦ ꯅꯨꯄꯤꯁꯤꯒꯤ ꯕꯥꯔꯗꯦ ꯇꯥꯕ ꯖꯥꯠꯁꯤꯗ ꯃꯆꯦꯅ ꯃꯥꯒꯤꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯒꯦ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕꯀꯣ ꯐꯨꯔꯤꯠ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏ ꯅꯪꯒꯤ ꯐꯅꯦꯛꯁꯤꯁꯨ ꯄꯤꯔꯝꯃꯒꯦ ꯍꯥꯏꯀꯣ ꯑꯗꯒꯤ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯆꯦ ꯃꯥ ꯁꯥꯎꯔꯦ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ ꯁꯥꯎꯔꯦ ꯈꯣꯠꯂꯦ ꯆꯠꯁꯦꯒ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯂꯝꯕꯤꯁꯤꯗ ꯃꯥꯁꯦ ꯍꯥꯏꯔꯦ ꯅꯨꯄꯥꯁꯦ ꯁꯥꯎꯔꯗꯤ ꯃꯥꯁꯦ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯇꯥꯏꯅꯕꯖꯥꯠꯅꯤꯀꯣ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯄꯣꯠꯁꯦ ꯊꯨꯒꯥꯏꯒꯦ ꯇꯧꯋꯦ ꯁꯤꯗꯩ ꯃꯥꯅꯒ ꯅꯨꯄꯤꯁꯤꯅ ꯈꯥꯝꯗꯅ ꯈꯣꯠꯇꯅ ꯉꯥꯎꯔꯕ ꯈꯣꯠꯂꯕꯣ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯧꯗꯒꯤ ꯈꯟꯅꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯁꯨ ꯑꯩ ꯊꯤꯝꯁꯤꯗ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤꯀꯣ ꯅꯨꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅꯕ ꯆꯩꯊꯦꯡ ꯑꯣꯏꯗꯣꯏꯅꯤ ꯌꯨꯝꯗꯩ ꯀꯩ ꯍꯥꯏ ꯅꯪꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯔꯤꯁꯦ ꯑꯗꯩ ꯈꯥꯝꯕ ꯌꯥꯕ ꯈꯥꯝꯃꯦꯀꯣ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯒꯥꯔꯤ ꯊꯧꯔꯛꯑꯣꯅ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯊꯣꯛꯑꯦ ꯎꯪꯉꯒ ꯁꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯃꯆꯦꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯩ ꯃꯥꯁꯦ ꯄꯥꯏꯈꯠꯂꯦ ꯁꯤ ꯑꯩ ꯂꯥꯛꯑꯒꯦ ꯃꯥꯗꯣ ꯁꯥꯎꯔꯒ ꯂꯩꯕꯩꯅꯦꯅ ꯃꯥꯁꯦ ꯍꯥꯏ ꯃꯥꯅꯁꯨ ꯍꯥꯏꯔꯨꯔꯦꯀꯣ ꯅꯨꯄꯤꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯁ ꯑꯩ ꯉꯥꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯒ ꯐꯨꯔꯤꯠꯁꯦ ꯈꯟꯃꯤꯟꯅꯔꯦ ꯐꯨꯔꯤꯠꯁꯦ ꯈꯟꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯁꯥꯎꯔ ꯂꯩꯕ ꯑꯗꯨꯝ ꯁꯥꯎꯈ꯭ꯔꯒ ꯂꯩꯔꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯨꯔꯤꯠ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯀꯣꯜꯁꯦ ꯄꯪꯇꯧ ꯇꯧꯁꯜꯂꯛꯑꯕꯖꯥꯠꯅꯤꯗ ꯊꯦꯡꯉꯦ ꯅꯪ ꯌꯨꯝ ꯍꯟꯗꯣꯏꯁꯦ ꯍꯥꯏꯗꯤ ꯅꯪ ꯌꯨꯝ ꯍꯟꯗꯣꯏꯅꯤ ꯅꯪ ꯅꯁꯥ ꯈꯪꯗ꯭ꯔꯣ ꯁꯤꯅꯤ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯊꯦꯡꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯅꯨꯄꯥ ꯃꯥꯅ ꯑꯃꯨꯛ ꯆꯥꯎꯁꯜꯂꯛꯏꯁꯦꯀꯣ ꯃꯥꯅꯁꯨ ꯆꯦꯜꯂꯒ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯧꯗꯒꯤ ꯈꯟꯅꯕꯗꯣ ꯑꯗꯩ ꯐꯨꯔꯤꯠ ꯈꯜꯂꯤ ꯈꯣꯠꯂꯤꯅ ꯈꯨꯝꯃꯦ ꯅꯣꯡꯁꯨ ꯇꯥꯔꯛꯇꯣꯔꯦꯅꯀꯣ ꯃꯆꯤꯟꯒꯥꯁꯦ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯊꯤꯔꯦ ꯍꯥꯏꯔꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯐꯨꯔꯤꯠꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯆꯦꯅꯗꯤ ꯈꯜꯂꯣ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯁꯦ ꯁꯥꯎꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯏꯆꯦ ꯆꯠꯂꯒꯦꯅ ꯍꯥꯏꯔ ꯊꯣꯛꯂꯛꯑꯦꯀꯣ ꯃꯥꯅ ꯐꯨꯔꯤꯠꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯐꯨꯔꯤꯠ ꯈꯪꯕꯗꯤ ꯌꯥꯝ ꯀꯨꯏꯕ꯭ꯔꯣꯅ ꯍꯥꯏ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩꯁꯨ ꯆꯤꯆꯦꯒꯤꯁꯨ ꯈꯜꯂꯝꯕꯅꯦ ꯑꯩ ꯈꯛꯇꯪ ꯈꯟꯕ ꯅꯠꯇꯦꯅ ꯍꯥꯏ ꯁ꯭ꯋꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅꯀꯣ ꯄꯩꯁꯥꯒꯁꯦ ꯂꯪꯁꯤꯜꯂꯛꯏ ꯈꯜꯍꯧꯔꯣꯅ ꯑꯗꯨ ꯍꯥꯏꯔꯒ ꯃꯤꯁꯨ ꯌꯦꯡꯉꯛꯄꯗꯣ ꯈꯟꯅꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯟꯅꯕꯁꯦ ꯃꯤ ꯌꯦꯡꯐꯝꯅꯤꯗꯅꯀꯣ ꯃꯣꯏꯕꯥꯅꯤ ꯃꯑꯣꯡꯗ ꯃꯤꯁꯨ ꯌꯦꯡꯉꯦꯀꯣ ꯃꯥꯁꯦ ꯏꯀꯥꯏꯔꯦ ꯑꯗꯩ ꯄꯩꯁꯥꯁꯦ ꯈꯨꯜꯂꯒ ꯄꯤꯌꯦ ꯃꯉꯣꯟꯗ ꯅꯨꯄꯥꯁꯦ ꯂꯧꯗꯦ ꯁꯦꯒꯥꯏꯈꯣ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦ ꯄꯩꯁꯥꯗꯣ ꯁꯦꯒꯥꯏꯈꯣ ꯌꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯥꯏꯁꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯖꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯂꯩꯒꯦ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈ꯭ꯔꯕ
ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯞꯄꯦꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯅ ꯌꯥꯅꯕ ꯆꯠꯆꯕ ꯃꯃꯥ ꯃꯄꯥ ꯌꯥꯅꯕꯕꯨ ꯆꯠꯀꯗ꯭ꯔꯥ ꯑꯗꯩ ꯃꯆꯦꯅ ꯐꯨꯔꯤꯠ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕꯗꯨꯅ ꯐꯨꯔꯤꯠ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯨꯕꯨ ꯈꯟꯗꯉꯩ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯕꯅ ꯂꯨꯔꯕꯅꯦꯅ ꯂꯥꯛꯆꯔꯒ ꯅꯨꯄꯥꯗꯨ ꯑꯗꯨꯃꯥꯏꯅ ꯂꯪꯊꯣꯛꯄꯤꯔꯝꯕꯗ ꯃꯥꯁꯦ ꯈꯤꯇꯪ ꯑꯩꯃꯛꯀꯤ ꯏꯄꯨꯔꯣꯏꯕꯅ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯅꯗꯕꯗꯤ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯃꯥ ꯃꯆꯦꯁꯦ ꯇꯝꯃꯦ ꯃꯥꯏ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦꯅ ꯃꯆꯦꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯀꯩꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯊꯤꯜꯍꯜꯂꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯆꯦꯒ ꯐꯣꯟ ꯇꯧꯅꯔꯒꯀꯣ ꯃꯅꯥꯎꯅꯨꯄꯥ ꯇꯧꯔꯒ ꯊꯤꯜꯍꯟꯅꯕꯅ ꯍꯥꯏꯅꯔꯦ ꯃꯅꯥꯎꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯇꯣꯡꯉꯒꯀꯣ ꯆꯦꯆꯦꯅ ꯃꯣꯏ ꯃꯆꯦꯅ ꯂꯥꯏꯟꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯛꯑꯒ ꯊꯤꯜꯂꯛꯏꯅꯦꯕ ꯃꯥꯁꯨ ꯑꯗꯩ ꯃꯣꯏ ꯁꯥꯏꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯦꯀꯣ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯁꯜꯂꯦ ꯄꯥꯏꯈꯠꯂꯦ ꯑꯗꯩ ꯆꯠꯂꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣꯅ ꯍꯥꯏ ꯁꯤ ꯋꯥꯍꯩ ꯇꯥꯕꯁꯤꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯥꯟꯅꯔꯛꯑꯕ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯔꯛꯑꯦ ꯃꯥꯁꯨ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯟꯅ ꯊꯧꯔꯦꯀꯣ ꯃꯃꯥꯡꯁꯤꯗ ꯒꯥꯔꯤꯁꯦ ꯈꯥꯝꯖꯤꯜꯂꯛꯑꯕꯖꯥꯠꯅꯤ ꯊꯠꯆꯜꯂꯛꯑꯦ ꯃꯥꯁꯦ ꯒꯥꯔꯤꯗꯩ ꯀꯨꯝꯊꯕꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦ ꯍꯥꯏꯀꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏ ꯒꯥꯔꯤꯁꯦ ꯀꯥꯈꯠꯂꯣ ꯁꯤꯅꯤꯗ ꯃꯥꯏ ꯅꯨꯄꯤꯅꯤ ꯃꯥꯅ ꯑꯐꯥꯎ ꯁꯥꯔꯤꯅꯤ ꯁꯤꯅꯤ ꯁꯥꯖꯔꯤꯅꯦꯕꯀꯣ ꯁꯤꯃꯛꯁꯦ ꯐꯖꯗꯦꯀꯣ ꯇꯧꯔꯣꯏꯗꯕꯅꯤ ꯅꯨꯄꯥꯁꯤꯡꯀꯣ ꯑꯩꯅ ꯆꯦꯜꯂꯦ ꯑꯩꯒꯤ ꯑꯣꯏꯔꯦꯗꯅꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅꯒ ꯇꯥꯏꯅꯕꯗꯨ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯗꯤ ꯋꯥꯠꯂꯤ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯈꯔ ꯈꯟꯊꯍꯟꯅꯤꯡꯉꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯩ ꯃꯥꯁꯨ ꯀꯤꯅ ꯑꯗꯨꯝ ꯇꯣꯡꯉꯦꯀꯣ ꯑꯗꯩ ꯀꯥꯈꯠꯂꯦ ꯅꯣꯡꯁꯨ ꯇꯥꯔꯛꯑꯦ ꯅꯣꯡꯁꯦ ꯊꯨꯞꯄꯦ ꯅꯣꯡ ꯇꯥꯔꯕꯩꯅ ꯃꯆꯦꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯝ ꯃꯥꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒꯀꯣ ꯃꯅꯥꯎꯄꯥꯗꯨꯒ ꯅꯣꯡꯁꯨ ꯅꯪꯉꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯀꯣ ꯃꯣꯏꯕꯥꯅꯤꯁꯨ ꯂꯩꯍꯧꯔꯦ ꯂꯩꯀꯥꯏ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯂꯩꯀꯥꯏ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃꯗ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯐꯝ ꯂꯩꯖꯥꯠꯅꯤ ꯃꯥꯗꯣ ꯀꯧꯊꯣꯛꯑꯒ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯉꯁꯥꯏꯉꯩ ꯃꯥꯏ ꯅꯨꯄꯤꯁꯨ ꯐꯨꯒꯩ ꯐꯨꯗꯣꯛꯄꯤꯔꯒ ꯑꯃꯨꯛ ꯊꯦꯝꯃꯛꯑꯦꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯀꯞꯄꯗꯨꯗ ꯃꯥꯏ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯄꯤꯒꯥꯁꯦ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯗꯅ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯨꯈ꯭ꯔꯦ ꯅꯪꯁꯨ ꯑꯩꯅ ꯁꯥꯎꯔꯦ ꯈꯪꯅ ꯁꯨꯝ ꯎꯁꯤꯠꯇꯕ ꯑꯗꯨꯝ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯉꯥꯏꯔꯝꯗꯦ ꯑꯩꯅ ꯁꯥꯎꯔ ꯆꯠꯈ꯭ꯔꯁꯨ ꯉꯥꯛꯇꯪ ꯉꯥꯏꯔꯝꯕꯗꯤ ꯌꯥꯏ ꯀꯥꯏꯅ ꯈꯟꯕꯩ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯅꯨꯄꯤꯁꯤꯅꯗꯤ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯑꯃꯨꯛ ꯆꯠꯂꯨꯕ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯊꯦꯝꯅ ꯈꯣꯠꯅ ꯇꯧꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯌꯨꯝ ꯆꯪꯉꯔꯣꯏ ꯆꯤꯆꯦ ꯍꯣꯏꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏ ꯃꯃꯥꯅꯁꯨ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦꯀꯣ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯄꯥꯅ ꯁꯣꯝꯗ ꯅꯪ ꯂꯣꯏꯔꯦ ꯉꯥꯡꯕꯗ ꯅꯪ ꯍꯥꯏꯅ ꯁꯦꯡꯅ ꯁꯤꯗꯩꯁꯤꯗ ꯆꯤꯟꯁꯦ ꯌꯥꯝ ꯐꯖꯗꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯔꯒ ꯌꯥꯝ ꯊꯤꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯆꯤꯟꯁꯦ ꯃꯃꯥꯅ ꯊꯤꯔꯛꯑꯦꯕꯀꯣ ꯁꯣꯝꯗ ꯄꯥꯈꯠꯅꯔꯦ ꯌꯨꯝꯗ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯁꯤ ꯄꯥꯈꯠꯂꯦ ꯕꯕꯥꯅ ꯐꯨꯕꯁꯦ ꯃꯥꯁꯦ ꯈꯔ ꯈꯧꯇꯛ ꯆꯥꯈꯤꯕ ꯐꯨꯔꯅꯤ ꯁꯤ ꯁꯣꯏ ꯈꯪꯉꯕ ꯁꯣꯝꯗ ꯃꯝꯁꯤꯜꯂꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯆꯪꯗꯕꯅꯁꯨ ꯐꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯅꯦ ꯑꯗ ꯁꯨꯝ ꯇꯟꯁꯤꯜꯂꯛꯄꯗꯣ ꯃꯥꯁꯦ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦꯀꯣ ꯅꯨꯄꯤꯁꯤꯅ ꯅꯪ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏꯁꯦ ꯅꯪ ꯇꯥꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯃꯥꯅ ꯅꯣꯏ ꯃꯥꯗꯣ ꯋꯥ ꯉꯥꯡꯕꯗ ꯍꯦꯟꯖꯜꯂꯗꯤ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ ꯁꯨꯝ ꯅꯉꯣꯟꯗ ꯐꯨ ꯆꯩ ꯇꯧꯔꯤ ꯊꯣꯛꯂꯛꯑꯣ ꯑꯃꯨꯛꯀ ꯆꯦꯜꯂꯁꯤ ꯁꯤꯅꯤꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯦꯀꯣ ꯆꯪꯉꯣ ꯅꯪꯁꯨ ꯆꯤꯟ ꯈꯨꯝꯃꯨꯅꯨ ꯉꯥꯡꯕꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔꯣꯅ ꯍꯥꯏꯔꯦ ꯌꯨꯝ ꯆꯪꯉꯦꯅ ꯊꯣꯡꯒꯥꯟ ꯆꯪꯉꯛꯄꯗꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯥꯁꯤꯅ ꯍꯦꯛꯇ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗꯅ ꯋꯥꯁꯦ ꯉꯥꯡꯉꯛꯑꯦꯕ ꯆꯩꯔꯦ ꯃꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯁꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯦꯅ ꯇꯧꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯅꯄꯥ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅꯤ ꯐꯨꯅꯤ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯐꯅꯦꯛ ꯍꯣꯡꯗꯣꯛꯀꯦꯅ ꯄꯥꯏꯔꯝꯕꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯑꯦ ꯗ꯭ꯔꯦꯁꯀꯥꯁꯦ ꯍꯣꯡꯗꯕꯤꯗ ꯃꯃꯥ ꯑꯣꯏꯔꯒꯁꯨ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯅꯥꯀꯟ ꯑꯃꯃꯝꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯤꯁꯦ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯃꯃꯥꯅ ꯎꯗꯕ ꯀꯣꯏꯕ ꯆꯠꯊꯣꯛꯎꯕ ꯅꯨꯡꯉꯥꯏꯊꯣꯛꯎꯕ ꯑꯣꯏꯅ ꯎꯔꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯀꯣ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯒꯤ ꯆꯩꯐꯧ ꯆꯥꯔꯒ ꯂꯥꯛꯄꯗ ꯃꯃꯥꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯩ ꯃꯥꯁꯦꯀꯣ ꯐꯣꯟ ꯇꯧꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗꯀꯣ ꯀꯥꯏ ꯌꯧꯔꯒꯦ ꯍꯪꯉꯦ ꯃꯥꯁꯦ ꯑꯗ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯛꯑꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯌꯦ ꯈꯣꯠꯇ꯭ꯔꯤꯌꯦ ꯍꯧꯗ꯭ꯔꯤꯌꯦꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯂꯥꯛꯑꯣ ꯍꯜꯂꯛꯑꯣꯅ ꯃꯥꯅ ꯉꯥꯡꯕ꯭ꯔꯣ ꯍꯥꯏ ꯃꯥ ꯉꯥꯡꯉꯦꯅ ꯑꯗꯣ ꯍꯣꯏ ꯂꯩꯔꯝꯃꯣꯅ ꯍꯥꯏ ꯃꯣꯏ ꯕꯥꯁꯦ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯦ ꯑꯗ ꯃꯣꯏ ꯃꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯃꯥꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯑꯣꯐ ꯊꯝꯖꯜꯂꯦ ꯑꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯇꯧꯔꯛꯄꯗ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯔꯁꯅꯣꯅꯀꯣ ꯃꯃꯥꯁꯤꯅꯗꯤ ꯃꯃꯥꯕꯨ ꯍꯣꯏꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯁꯨꯝ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯃꯤꯡꯅꯤꯀꯣ ꯃꯃꯤꯡꯁꯤꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯄꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯀꯣ ꯃꯥꯁꯦ ꯑꯩꯅꯥꯛꯇ ꯑꯣꯏꯅ ꯂꯩꯖꯔꯁꯅꯣꯅ ꯑꯗꯩ ꯃꯃꯥꯁꯤꯅꯗꯤ ꯍꯥꯏꯒꯦꯀꯣ ꯅꯨꯄꯤꯁꯤ ꯃꯃꯥꯅ ꯌꯥꯔꯣꯏ
ꯊꯤꯜꯂꯛꯑꯣ ꯈꯣꯠꯂꯛꯑꯣꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯍꯣꯡꯗꯣꯏ ꯂꯩꯔꯕꯅꯤꯅ ꯍꯥꯏꯅꯔꯒꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯊꯝꯖꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯣꯏꯕꯥꯏꯁꯦ ꯆꯦꯜꯂꯦꯀꯣ ꯅꯣꯡꯉꯥꯜꯂꯒ ꯀꯣꯜ ꯇꯧꯔꯦ ꯑꯗꯩ ꯃꯆꯦꯅꯁꯨ ꯃꯥꯅꯁꯨ ꯏꯟꯊꯣꯔꯛꯑꯒꯦ ꯍꯥꯏꯀꯣ ꯃꯣꯏ ꯕꯕꯥꯗꯤ ꯁꯥꯎꯗꯅ ꯍꯥꯏꯗꯣꯛꯄꯒꯗꯣ ꯂꯥꯛꯑꯅꯨ ꯈꯣꯠꯂꯅꯨꯅ ꯍꯥꯏꯔꯦ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯨ ꯈꯣꯠꯂꯅꯨꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯦꯡꯗꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯆꯠꯅꯕꯤꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯗꯤ ꯆꯠꯂꯦꯀꯣ ꯑꯗꯣ ꯃꯣꯏ ꯕꯕꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯍꯥꯏꯅꯔꯕꯖꯥꯠꯅꯤ ꯊꯤꯜꯂꯛꯑꯣꯅ ꯃꯃꯥꯅꯁꯨ ꯍꯥꯏ ꯅꯪ ꯐꯤ ꯁꯥꯕꯁꯦ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯣ ꯊꯤꯜꯂꯛꯑꯣ ꯃꯣꯏ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯩ ꯉꯥꯡꯕꯕꯨ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦꯗꯀꯣ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯃꯌꯨꯝ ꯁꯥꯗ꯭ꯔꯤꯕꯅꯤ나 ꯂꯩꯐꯝ ꯐꯥꯎ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯪꯁꯨ ꯃꯇꯝ ꯈꯔꯗꯤ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯂꯩꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯌꯦ ꯃꯃꯥꯁꯤꯅ ꯊꯦꯝꯃꯦ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯊꯤꯜꯍꯜꯂꯛꯑꯦꯀꯣ ꯊꯤꯜꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯋꯥꯗꯣꯏꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯗꯩ ꯃꯥꯁꯨ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯟꯖꯔꯒ ꯍꯥꯏꯅ ꯂꯩꯔꯒ ꯍꯧꯖꯤꯛ 2026ꯀꯤ ꯃꯥꯔꯆꯇ ꯂꯨꯍꯣꯡꯗꯣꯏꯅꯤꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯐꯕꯗꯤ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯑꯐꯕꯅ ꯈꯪꯗꯣꯛꯄꯤꯌꯨ ꯑꯗꯩ ꯐꯠꯇꯕꯅꯀꯣ ꯑꯗꯩ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯁꯤꯁꯦ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯗꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯏꯅꯥꯎꯄꯤꯒꯤ ꯏꯅꯥꯎꯄꯥꯒ ꯇꯥꯔꯦ ꯅꯣꯏꯕꯥꯅꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅꯀꯣ ꯁꯨꯕ ꯅꯣꯝꯕ ꯐꯖꯅ ꯀꯜꯂꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯃꯔꯛꯇ ꯌꯥꯎꯋꯦꯀꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤ ꯃꯊꯛꯇ ꯋꯥꯔꯤ ꯄꯥꯔꯨꯕꯤꯀꯣ ꯅꯦꯔꯦꯇꯔ ꯑꯃ ꯑꯣꯏꯔꯨꯕꯅꯦ ꯌꯥꯝ ꯄꯥꯖꯅꯤꯡꯕꯗꯣ ꯅꯥꯔꯁꯨ ꯃꯪꯗꯒ ꯋꯥꯔꯤꯒꯗꯤ ꯁꯣꯟꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯩ ꯄꯥꯗ꯭ꯔꯤꯀꯣ ꯉꯝꯒꯗꯧ ꯃꯥꯟꯕ ꯋꯥꯔꯤꯁꯦ ꯄꯥꯕꯁꯦ ꯑꯗꯣ ꯄꯥꯔꯀꯥꯟꯗ ꯍꯦꯛꯇ ꯉꯝꯗꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯣ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ